Welcome back everyone. May mood khare may mukhra mong laksale as berani may is. Okay, ayam balang normal ko. La. Yare adu itare khoi problem solving session ni wari li gare adu motivate tawro. Adu aina wari du dai du kem tanate noi give up to gano ba. Easily give up to gano. You have to struggle. Nang struggle to dum ne ba. Yare ko kanam ta haira loi polak punate. Abdul Kalam do rocket thagada hona bda. Adum fail oiraga fail oira matung da last ya gi boni. Yare ko mai pa po oire myam ja ham da loi fail oiraga last da mai pa khib ne ba. Aduna adu khala loi lang nar bo sibo. Howsik hot ba ora ji. Devika labo. Devika Devika ga Nereus ka Nereus ti labo mabani nga siya no ba yaw ba. Devika la Nereus la atay di Larissa labo. Devika ga Nereus ka ko nabani gyan ta da ba yai ko. Ai ding ngasi ano ba khatang yaw ba ne ba dum gyan ta da ba yai ba. Ado kaisu kai de aina habdo Devika nang di maruin khara honaro. Nang ai de Nereus de mo class 12 ka bani na 11 gi knowledge khar lai bani na khar yar mani ngasi yaw ra ju. Ado Devika di kano to dunia ba handak ta class 11 ka ba ngang ni na. Nang hayeng dagi kano to ro. Hayeng dai ngasi dagi nang ai horen link tharake ba ko ado sangaga ai ahan ba chapter gi kano mayam do video mayam do yeng ba horo makok tagi aduna ta yaroi adu nang khang da ba yaw jeng on phone to hang ko kaisu wai de so what say question what posing asi the problem solving session ne zone 16 hang bo question ni what is the ai na ba do range domain range pu to ngarang ha ba do domain range pu tu ha ba si ga dor ba phaklang da leitum thom baga sap mana ba question ne ahobam da leitraba phaklang da ahobam da leitraba ai sahi uding dum hangdu le question ne ba domain range pu thwai ba je ai ko 2016 da hang ba jeng je what adu NDA khatang na te ko any exam da dum hangdu le ne aduna haita ba su aya de ngarang aina sur sur nei ra ta khido domain ga range ka je keno domain haita di pisali pot ne input tu ne ba x ki value du ne ba x ki value kana lo ya ya du ne ba domain hai je range haina kare na sai domain do pisala matung da pisan ba ya ba x ki value do pisala matung da kana puthora ke du ne ba output tu ne ba range sai na sikyan tai ko adu hot ba uji se khang da ju kai de ahan ba dai hot ke what is the range 2016 India da hang bani of the function sino ko se sinjalo of the function y equals to x square by 1 plus x square where nangi x to real number ado eda niras nang gano yauri bo nang may lak na tro si ho si siloi unare ko si ho si ko sira what is the range of the function have nang function small pirambe y is kana ga samana ba y has a f of x samana have doina y ge f of x samana re na class 12 paudina dum khalo have dum class 12 na te dum khaniro y ge f of x samana have je yana ko ado nangi function je kana piramba answer da nangi function je kana piram ga kan f of x equals to gana piramba x square by 1 plus x square sibuk da ikarim tawdri ko sigi function ji range puthwai bane ba ado ngasi kan mo de khar ngawrani Devika de khar ngawrani ko Devika ka chugai de dum yengo ngasi gi di what is the range puthwai ba sigi function ji kan function f of x equals to x square by 1 plus x square have function ji range puthwai bane ba
ꯑꯗꯨꯗ ꯃꯥꯅ ꯄꯤꯔꯝꯃꯤ ꯍꯣꯌꯥꯔ ꯅꯪꯒꯤ x ꯇꯣ ꯅꯪ ꯗꯣꯃꯦꯟ ꯔꯦꯟꯖ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯗꯣꯃꯦꯟ ꯄꯤꯔꯝꯗꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯔꯦꯟꯖ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯗꯣꯃꯦꯟ ꯄꯤꯔꯝꯗꯕ ꯌꯥꯗꯦ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯗꯣꯃꯦꯟ ꯍꯥꯏꯁꯤꯗꯤ x ꯀꯤ ꯚꯦꯂꯨ ꯀꯅꯥ ꯀꯅꯥ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯦ ꯏꯟꯄꯨꯠꯇꯨꯅꯦꯕ ꯑꯗꯨꯒ ꯔꯦꯟꯖ ꯍꯥꯏꯁꯤꯅ ꯀꯅꯥꯅꯦꯕ ꯔꯦꯟꯖ ꯍꯥꯏꯁꯤꯅ ꯀꯅꯥꯅꯦ ꯍꯥꯏ ꯀꯥꯟꯗ ꯅꯪꯒꯤ x ꯀꯤ ꯚꯦꯂꯨ ꯂꯧꯕ ꯌꯥꯕꯉꯩꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯥꯏꯗꯤ ꯏꯟꯄꯨꯠ ꯉꯩꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯗ ꯑꯥꯎꯠꯄꯨꯠ ꯀꯅꯥ ꯄꯤꯊꯣꯔꯛꯀꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯟꯄꯨꯠ ꯈꯪꯗꯅ ꯅꯪ ꯑꯥꯎꯠꯄꯨꯠ ꯄꯨꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯅꯪꯅ ꯗꯣꯃꯦꯟ ꯈꯪꯗꯅ ꯑꯥꯎꯠꯄꯨꯠ ꯑꯣꯏꯔꯤꯕ ꯀꯔꯤ ꯔꯦꯟꯖ ꯄꯨꯊꯣꯛꯄ ꯌꯥꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯑꯗꯨꯅꯅꯤ ꯃꯥꯅ ꯗꯣꯃꯦꯟ ꯄꯤꯊꯣꯛꯑꯝꯃꯤꯁꯤꯗ ꯁꯤ ꯀꯣꯏꯁꯟꯁꯤꯗ ꯋꯦꯌꯥꯔ x belongs to r ꯍꯥꯏꯁꯦ ꯅꯪꯒꯤ x ꯍꯥꯏꯔꯤꯕ ꯏꯟꯄꯨꯠ x ꯅꯤꯀꯣ ꯏꯟꯄꯨꯠ ꯍꯥꯏꯁꯦ ꯑꯥꯎꯠꯄꯨꯠꯅ ꯀꯅꯥ ꯑꯣꯏꯗꯣꯏꯕ f of x ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯏꯊꯣꯛꯑꯝꯒꯦ ꯔꯦꯟꯖ ꯍꯥꯏꯕꯒ f of x ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯒ y ꯍꯥꯏꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯒ ꯑꯥꯎꯠꯄꯨꯠ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯗꯣꯃꯦꯟ ꯍꯥꯏꯕꯒ ꯀꯅꯥꯒ ꯆꯞ ꯃꯥꯟꯅꯩꯕ ꯗꯣꯃꯦꯟ ꯍꯥꯏꯕꯒ x ꯀꯤ ꯚꯦꯂꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯥꯁꯤ ꯏꯟꯄꯨꯠ ꯍꯥꯏꯕꯅꯦꯕ ꯌꯥꯔꯦꯀꯣ ꯁꯤꯅꯤ ꯄꯤꯔꯝꯃꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯗꯣꯃꯦꯟ ꯄꯤꯊꯣꯛꯑꯝꯕꯅꯦ ꯗꯣꯃꯦꯟꯁꯦ x belongs to r x ꯀꯤ ꯚꯦꯂꯨ ꯉꯩꯁꯦ ꯔꯤꯌꯦꯜ ꯅꯝꯕꯔ ꯂꯣꯏ ꯂꯧꯕ ꯌꯥꯏꯕꯅꯦ ꯔꯤꯌꯦꯜ ꯅꯝꯕꯔꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯍꯣꯕ ꯂꯩꯇꯦꯕ ꯔꯤꯌꯦꯜ ꯅꯝꯕꯔꯗꯤ ꯌꯥꯔꯦꯀꯣ ꯔꯤꯌꯦꯜ ꯅꯝꯕꯔꯗꯤ ꯑꯍꯣꯕ ꯂꯩꯇꯦ ꯔꯤꯌꯦꯜ ꯅꯝꯕꯔꯗ ꯌꯥꯎꯗꯣꯏꯁꯦ ꯀꯩꯅꯦꯕ 0 1 2 3 ꯑꯗꯨꯒ 0ꯒꯤ 1ꯒ 0ꯒ 1ꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯤꯂꯤꯌꯟꯁ ꯒꯥꯖꯤꯂꯤꯌꯟ ꯒꯥꯖꯤꯂꯤꯌꯟ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦ ꯔꯤꯌꯦꯜ ꯅꯝꯕꯔꯗꯗꯤ ꯑꯗꯨꯅꯦ ꯔꯤꯌꯦꯜ ꯅꯝꯕꯔꯒ ꯏꯟꯇꯤꯖꯔꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯔꯤꯌꯦꯜ ꯅꯝꯕꯔꯗꯗꯤ ꯑꯍꯣꯕ ꯂꯩꯇꯦ ꯃꯉꯣꯟꯗꯗꯤ ꯑꯦꯅꯤ ꯇꯨ ꯅꯝꯕꯔ ꯃꯁꯤꯡ ꯑꯦꯅꯤ ꯅꯝꯕꯔ ꯈꯟꯒꯠꯂꯛꯑꯣꯕ ꯑꯗꯨ ꯃꯔꯛꯇꯁꯨ ꯃꯁꯤꯡ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯍꯣꯕ ꯂꯩꯇꯦꯕ ꯔꯤꯌꯦꯜ ꯅꯝꯕꯔꯗꯤ ꯑꯗꯣ ꯏꯟꯇꯤꯖꯔꯗꯤ ꯑꯍꯣꯕ ꯂꯩꯕ ꯏꯟꯇꯤꯖꯔꯗ ꯅꯪ ꯂꯧꯗꯣꯏꯁꯦ 0ꯅꯦ 1ꯅꯦ 2ꯅꯦ ꯁꯤ -1ꯅꯦ -2ꯅꯦ ꯑꯍꯣꯕ ꯉꯥꯛꯇꯅꯤ 0ꯒ 1ꯒꯤ ꯃꯔꯛꯇ ꯃꯌꯥꯝ ꯑꯍꯣꯕ ꯂꯩꯔꯤ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯏꯟꯇꯤꯖꯔꯗꯗꯤ ꯈꯟꯅꯗꯦꯕ ꯏꯟꯇꯤꯖꯔ ꯈꯟꯅꯗꯣꯏꯁꯦ ꯃꯄꯨꯝ ꯃꯄꯨꯝ ꯅꯝꯕꯔ 0 1 2 3 4 -1 -2 -3 4 ꯁꯤ ꯃꯌꯥꯝꯁꯤꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯟꯇꯤꯖꯔꯗꯤ ꯑꯍꯣꯕ ꯂꯩ ꯑꯗꯨꯒ ꯔꯤꯌꯦꯜ ꯅꯝꯕꯔꯗꯤ ꯑꯍꯣꯕ ꯂꯩꯇꯦ ꯍꯥꯏꯁꯦ ꯔꯤꯌꯦꯜ ꯅꯝꯕꯔꯗꯤ ꯂꯣꯏꯅꯃꯛ ꯀꯟꯇꯤꯅꯁ ꯑꯣꯏꯈ꯭ꯔꯕꯅꯦ ꯃꯅꯨꯡꯗ ꯅꯝꯕꯔ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯔꯛꯇ ꯂꯩ ꯃꯌꯥꯝ ꯌꯥꯔꯦꯀꯣ ꯑꯗꯨꯅꯅꯤ ꯏꯟꯇꯔꯕꯦꯜꯒꯤ ꯑꯥꯏꯗꯤꯌꯥꯒ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨ ꯌꯥꯔꯦ ꯑꯗꯣ x belongs to real x ꯔꯤꯌꯦꯜ ꯅꯝꯕꯔꯅꯤꯁꯦ ꯗꯣꯃꯦꯟꯁꯦ ꯀꯅꯥꯅꯦꯕ ꯔꯤꯌꯦꯜ ꯅꯝꯕꯔꯅꯤ ꯅꯪꯉꯣꯟꯗ ꯄꯤꯁꯟꯗꯣꯏ ꯃꯉꯣꯟꯗ ꯐꯪꯁꯟꯁꯦ ꯄꯤꯁꯟꯗꯣꯏ ꯃꯌꯥꯝꯁꯦ ꯀꯅꯥꯅꯦꯕ ꯔꯤꯌꯦꯜ ꯅꯝꯕꯔ ꯉꯥꯛꯇꯅꯦꯕ 0 1 2 3 ꯃꯌꯥꯝ ꯄꯤꯁꯟꯖꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯥꯎꯠꯄꯨꯠꯁꯦ ꯀꯅꯥꯅꯣ ꯍꯪꯕꯅꯦꯕ ꯐꯥꯏꯟ ꯗ ꯋꯥꯠ ꯏꯁ ꯗ ꯔꯦꯟꯖ ꯍꯥꯏꯁꯦ ꯔꯦꯟꯖ ꯍꯪꯕꯅꯦꯕ ꯑꯗꯣ ꯔꯦꯟꯖ ꯍꯥꯏꯇꯥꯔꯗꯤ ꯀꯅꯥ ꯄꯤꯊꯣꯔꯛꯅꯤ ꯁꯤꯅꯤ x ꯀꯤ ꯚꯦꯂꯨꯗ ꯅꯪ ꯄꯤꯁꯜꯂꯣ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯣꯕꯀꯣ ꯅꯪ ꯃꯨꯟꯅ ꯈꯪꯒꯗꯕꯁꯦ ꯁꯤꯗ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏ ꯑꯣꯞꯁꯟꯁꯨ ꯄꯤꯔꯝꯃꯦꯀꯣ ꯑꯆꯨꯝꯕ ꯈꯟꯗꯨꯅꯤꯀꯣ ꯑꯣꯞꯁꯟ ꯃꯔꯤꯁꯤꯗꯒꯤ ꯁꯤꯒꯤ ꯃꯁꯤꯡꯗꯤ 0 ꯇꯥ ꯉꯝꯒꯗ꯭ꯔꯥ ꯁꯤꯒꯤ ꯃꯁꯤꯡꯁꯦ 0 ꯇꯥ ꯉꯝꯒꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣꯅꯦ ꯉꯝꯃꯤ ꯁꯤꯒꯤ ꯃꯁꯤꯡꯁꯦ 0 ꯇꯥ ꯉꯝꯒꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣ ꯁꯤꯒꯤ ꯃꯁꯤꯡꯁꯦ 0 ꯇꯥ ꯉꯝꯃꯤꯀꯣ ꯀꯔꯤꯒꯤꯅꯣ ꯁꯤ ꯃꯁꯤꯡ 0 ꯇꯥ ꯉꯝꯃꯤꯁꯦ x ꯀꯤ ꯚꯦꯂꯨ 0 ꯂꯧ ꯌꯥꯕ꯭ꯔꯣ x ꯀꯤ ꯚꯦꯂꯨ 0 ꯂꯧ ꯌꯥꯏꯌꯦ ꯅꯪꯅ x ꯀꯤ ꯚꯦꯂꯨ 0 ꯂꯧꯕ ꯃꯇꯝꯗ f of x ꯀꯤ ꯚꯦꯂꯨ ꯀꯌꯥ ꯇꯥꯗꯨꯕ 0 square by 1 plus 0 square ꯁꯤꯗꯤ ꯀꯌꯥ ꯇꯥꯗꯨꯕ 0 ꯇꯥꯔꯅꯤ ꯃꯊꯛꯇ 0 ꯂꯩꯈꯤ ꯇꯥꯔꯗꯤ ꯑꯦꯅꯤꯊꯤꯡꯅ ꯗꯤꯚꯥꯏꯠ ꯇꯧ ꯑꯗꯨꯝ 0 ꯇꯥꯔꯅꯤ 0 ꯑꯃ ꯌꯥꯎ ꯌꯥꯔꯕꯅꯦ ꯌꯥꯔꯦꯀꯣ ꯑꯗꯩꯗꯤ ꯅꯪ ꯍꯧꯖꯤꯛ ꯎꯔꯦ ꯑꯣꯞꯁꯟꯁꯦ Cꯒ Dꯒ ꯀꯛꯊꯠ ꯌꯥꯔꯦ Cꯒ Dꯒꯁꯦ ꯑꯆꯨꯝꯕ ꯑꯟꯁꯔ ꯅꯠꯇꯦꯀꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯑꯥꯎꯠꯄꯨꯠꯇ 0 ꯊꯣꯛꯂꯛꯈ꯭ꯔꯕꯅꯦꯕ ꯅꯪꯒꯤ ꯔꯦꯟꯖꯇ 0 ꯌꯥꯎꯔꯕꯅꯦꯕ ꯇꯣ 0 ꯇꯥꯍꯟꯕ ꯌꯥꯈ꯭ꯔꯕꯅꯦ x ꯅ 0 ꯑꯣꯏꯕ ꯃꯇꯝꯗ y 0 ꯑꯣꯏꯈ꯭ꯔꯕꯅꯦ ꯅꯪꯒꯤ ꯑꯥꯎꯠꯄꯨꯠꯇ ꯍꯥꯏꯕꯗꯤ ꯏꯟꯄꯨꯠ 0 ꯄꯤꯁꯟꯕ ꯃꯇꯝꯗ ꯑꯥꯎꯠꯄꯨꯠ 0 ꯄꯤꯊꯣꯔꯛꯑꯦ ꯍꯥꯏꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯔꯦꯟꯖꯁꯦ 0 ꯌꯥꯎꯔꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ Cꯗ ꯍꯥꯏꯁꯦ Cꯗ ꯍꯥꯏꯁꯦ ꯑꯣꯄꯟ ꯏꯟꯇꯔꯚꯦꯜꯅꯦꯕ ꯁꯤ ꯂꯩꯁꯦ ꯍꯥꯏꯗꯤ ꯑꯣꯄꯟ ꯏꯟꯇꯔꯚꯦꯜꯗꯤ ꯑꯩꯅ ꯀꯩ ꯍꯥꯏꯕ ꯕꯥꯎꯟꯗꯔꯤ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯁꯤ 0 ꯌꯥꯎꯗꯦ ꯍꯥꯏꯅꯦꯕ ꯑꯗꯣ Aꯗꯗꯤ ꯀꯩꯗꯧꯔꯕ ꯁꯤ ꯀ꯭ꯂꯣꯖꯅꯤ ꯇꯨ ꯈꯥꯖꯤꯜꯂꯤꯁꯦ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯈꯥꯖꯤꯜꯂꯤꯁꯦ ꯑꯁꯤꯅ 0 ꯌꯥꯎꯋꯦ ꯍꯥꯏꯅꯤ ꯇꯨ ꯁꯤꯁꯨ 0 ꯌꯥꯎꯗꯦ ꯍꯥꯏꯅꯤ ꯑꯗꯨꯅ Cꯒ Dꯒꯁꯦ ꯑꯔꯥꯟꯕꯅꯦ ꯑꯁꯤ ꯅꯪ ꯀꯩꯅꯣ ꯇꯧꯍꯧꯔꯕꯅꯤ ꯑꯣꯞꯁꯟ ꯔꯤꯖꯦꯛ ꯇꯧꯍꯧꯔꯕꯅꯤ Cꯒ Dꯒ ꯅꯪ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯕꯅꯤ ꯂꯥꯜꯂꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯟꯁꯔꯁꯦ Aꯒ Bꯒꯗ ꯈꯛꯇꯪ ꯉꯥꯏꯍꯧꯔꯕꯅꯦ ꯌꯥꯔꯦꯀꯣ ꯑꯗꯣ Aꯒ Bꯒꯁꯦ ꯈꯦꯠꯅꯕꯁꯦ ꯀꯥꯏꯗ ꯈꯦꯠꯅꯒꯦ ꯍꯥꯏ ꯀꯥꯟꯗ Aꯗꯗꯤ 1 ꯌꯥꯎꯋꯦꯕ Aꯗ 1 ꯌꯥꯎꯗ꯭ꯔꯣ Bꯗ 1 ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ Bꯗ 1 ꯌꯥꯎꯗꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔോ Bꯗ 1 ꯌꯥꯎꯕ꯭ꯔോ Bꯗ 1 ꯌꯥꯎꯗꯦ
ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯑꯣꯄꯟ ꯏꯟꯇꯔꯚꯦꯜꯅꯦ ꯑꯣꯄꯟ ꯏꯟꯇꯔꯚꯦꯜꯗꯗꯤ ꯁꯤ ꯃꯁꯥꯁꯦ ꯌꯥꯎꯖꯗꯦ ꯍꯥꯏꯕꯗꯣ 1 ꯌꯥꯎꯖꯗꯦ ꯍꯥꯏꯕꯗꯣ ꯌꯥꯔꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯁꯤꯒꯤ ꯐꯪꯁꯟꯁꯦ ꯅꯪ xꯇ ꯄꯤꯅꯤꯡꯕ ꯑꯝꯇ ꯄꯤꯌꯨꯅꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦꯀꯣ xꯇ ꯅꯪ ꯀꯅꯥꯝ ꯑꯝꯇ ꯄꯤꯌꯨꯅꯦ ꯅꯪ f of x ꯍꯣꯜꯂꯛꯄ ꯃꯇꯝꯗꯀꯣ 1 ꯇꯥꯍꯟꯕ ꯉꯝꯒꯗ꯭ꯔꯅ sida x ki value hamning bam hapo ba ikhang de any real number lo ya kare ko x ki value nang hamning bam da hapo ba x ki value da na 1 pithor pa ngam godran ta ro ne kana haingam 1 pithor pa ngam godra larisa nang di asi 1 pithor pa ngam godro larisa ngamoy natra ngamoy kari yo sisibna 1 half one ham the extra 1 half sine 1 square by 1 plus 1 square 1 by 2 1 pito so mo de 1 se karam 1 pito ge 1 pito by de mathak ka makha ga manar kanda 1 pito ga dum ne 1 pito ko karam 1 pito ga ne ba 1 tarak by je fraction si fraction ni ko matham kha leiba po ni ko sira 1 pito by je karam 1 pito ne kan mathak ka makha ka thana kanda sap manar kanda 1 pito ga dum ne sidi mathak ka makha ga je manaba is impossible ni kayuna ga mathak ni x square makha na x square ga plus 1 ha ko ni na manaba sungam maroi dam ne ba aduna 1 je pithok ba sungam de 1 je output ga yaw de 1 je pithok ba sungam de ko adu itari option a ga b ga ji yo is nice na 1 je ga dor ba 1 je yaw he ne 1 do close interval ha je sirena ga dor ba 1 je yaw de ha ni Yandar badu idar C is mo draw C is the correct option Yandar bo se gyanta da yaw ran da ro kaino kari lanchen ba gyanta bro lanchen ba my dear student lanchen ba gyanta bro B su me lanchen ba gyanta bro lanchen ba kamem ta bro Okay. Nangi naming sira highland se swayam dibian nui bagi ming happy ja porno nang email do nangi YouTube account sango adu ga na nang naming swayam dibian lai je hojik to gono horen do horen lanchen banan do tho lanchen ba swayam no to noi napai maming ko je sum tal le yar ko hojik na te hojik class jaw horen question among bige ko si noi hotu ni NDA sina NDA 1 dang ba 2018 dang ba question ko si hot pangam bring ji aina ngan dagi taklai myam je kitang gyan ta bring ji f sa for f of x nangi f of x to be a function am ne ba yare ko ado what is the sizu do sina domain hang ba what is the domain hang ba je ko na ta ke ko se domain hang ba ji to gum je range hang bai hoina to ji kai no ai kan da how's the range hang ba ta ke ne range ki question hoina hang je ba if has to NDA 2 dang ba si na NDA 2 dang ba question ni 2018 dang ba question ana ko a function nang da function am pire a function f sa magi a da gi r da chat pa yare ko a da r da chat pa function am ni nate ai tanbai nate ma lazy oza ai ai tanbai nate ko ai de ai hau da domain gi ta range gi tak tangai na do domain gi bisan ba ngau ni da one range gi na pira ki da one is defined by the equation nangi function do kana ne ba f of x equals to x square minus 4x plus 5 na piramel adu nangi domain a ji pithome aina abdo range bo hangdar ba domain adum pithong godum ne ba yare ko
domain dum pithong ma dum ni domain je kana piram ga kan interval open interval 1 daina 4 bu piram ya haidi 1 daina 4 bu lai riba 1 ga 4 ga di thaba ya de ko 1 ga 4 ga di thaba ya de kai no kan open interval ne se open interval da di boundary ni thaba ya de abdo adu open interval 1 daina 4 bu hai bane habidi 1 daina 4 bu ki marak da leiba masing ai do loi loba ya hai bane ado 1 ga 4 ga di yaw ba ya de hai bane asi open interval ni close na te ado ko se domain piram me question ang is what is the range putho of the function nangon the pyramid function jigi range putho hai bane option number A da open set 2 5 open interval 2 5 B da open interval 1 5 C da close interval 1 aduga open interval 5 sinai je 1 di yawi 5 di yaw di hai ni ko aduga 1 gi 5 ko gi marak ta leiba masing mayam hai bani real number mayam aduga dorba gano 1 di yaw gani boundary 1 di yaw gani 5 hai ba boundary di yaw re hai bani ai ko kai na ka open we be aduga D dana 1 5 nearest gyan ta boy na huju tai bo nang asi ano di yaw bani nang class 11 ni tamura min kitang gyan ta rang modra di khale anta ro gyan ta bran si je follow aduga WhatsApp group da thagana ro noi gi noi to ba ngai do ya ko je follow aduga WhatsApp group phang se ilai lai pyramid nang mo da function bithom am ne domain bithom am na sai do maina aduga range bithom ai bane what is the range ya ko adu idari nang domain do hapsin dare haidi si lobu ya ba x input ngai do ne si apsilaga output kana tar ki yeng do ne nearest nang bu yeng drabo nearest hai bane te ko nearest thagan ro tawro do group thagan ro nearest yeng drama le ne nearest kai se kharge oh yawe id WhatsApp da comment pi le me na de WhatsApp da id nang mo message tha le nang yaw dre na okay tawro aduga WhatsApp group ja po WhatsApp group da thagalo WhatsApp group da thagan ro ngai le ram ni
क्वेश्चन जीरो क्वेश्चन से गेम हनिंगा लेते विद्यासागर फंक्शन से पिरामे फंक्शन से f of x equals to x square minus 4x plus 5 डोमेन पिरामे तो a से डोमेन है तो 1 देना 4 बुंगना है 1 के 4 के दिया हुआ याद है कि ना का ओपन इंटरवल ने अदु इतादी रेंज पुथुआ बने हाइदि आउटपुट तो पुथुआ बने हेक ममांग दो होकी क्वेश्चन को समान होतो ने लेमरे बि होटपल होइगरा यंग से को लेमरे बि गाना A function is defined by the equation domain what is the range the first mana try to f of 2 nana try to f of 2 की value is 1 dare f of 3 की value is 2 dare adu itadi mana is oh my god prince के चलो वगैरह adu itadi 1 का मातो 1 2 daraga 1 2 daraga कमाए नो ups के दौर जानो ने लैपटॉप में हींग चला जा 1 2 daraga कमाए नो कनो लेमरे मिनंग जे आंसर जे 1 कमा 5 तारे जे कमाए नो ऑप्शन नंबर सी 1 कमा 5 तारे जे कमाए नो 5 से कमाई लाई नो 5 के आइडिया जे सिर्फ 2 ने नंगी लाई जे दुगा 5 के आइडिया जे कमाई लाई नो प्रिंस के मुयंग जे को नेट तब पिरगे नम तौरिको प्रिंस के सही फोन से तुम येंग फदे माले अतई होनरो प्रिंस का कनो को सब माने आंसर जे लेमरेम बिगा कमाइना 5 से कमाई लाई नो हाइबा when range the 5 na tas lai je kamai lai no ha ba adoni hoi nang de mai ha sab sana kano de pingam de ba hoi atai jo honaro atai di ni res hola kra ai laptop se ne kai da ho ja na hong dren ni res ki enge ko ni res ki
ꯅꯤꯔꯦꯁꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯣꯠꯂꯛꯏꯁꯦ ꯅꯣꯏ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯍꯣꯠꯂꯛꯏꯁꯦ ꯑꯕꯤꯅꯥꯁꯀꯤ ꯀꯣꯏꯁꯟꯁꯦ ꯀꯃꯥꯏꯅ ꯂꯥꯜꯂꯤꯖꯥꯠꯅꯣ ꯀꯣꯏꯁꯟ ꯂꯥꯟꯕ ꯃꯥꯜꯂꯦ ꯍꯥꯏꯁꯤꯕꯣ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒꯤ ꯑꯇꯩꯉꯩꯗꯤ ꯑꯇꯩꯁꯨ ꯊꯥꯒꯠꯅꯔꯣ 2,5 2,5 ꯑꯇꯩꯗꯤ ꯂꯥꯔꯤꯁꯥ ꯊꯥꯒꯠꯂꯣ ꯁꯨꯁꯃꯥꯗꯤ ꯀꯩꯅꯣ ꯀꯥꯏ ꯌꯧꯅꯈ꯭ꯔꯒꯦ ꯑꯃꯇ ꯊꯥꯒꯠꯅꯔꯛꯇ꯭ꯔꯤꯁꯤꯕꯣ ꯑꯟꯁꯔꯗꯤ ꯄꯤꯔꯛꯇ꯭ꯔꯦ ꯅꯪꯒꯤꯁꯦ ꯆꯦꯇꯟꯒꯤꯁꯦ ꯀꯩꯅꯣ ꯑꯇꯩ ꯑꯃꯇ ꯊꯥꯒꯠꯅꯔꯛꯇ꯭ꯔꯦ ꯍꯣꯠꯄ ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯤꯀꯥꯟꯗ ꯋꯥꯟꯗꯩꯅ 4 ꯐꯥꯎ ꯍꯥꯏꯕꯅꯦ ꯑꯗꯨꯅ 1ꯗꯩꯅ 4 ꯐꯥꯎ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ 1ꯁꯦ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯣ 1ꯁꯦ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯁꯤꯀꯣ ꯑꯗꯨ ꯅꯪꯅ ꯏꯟꯄꯨꯠ ꯑꯥꯎꯠꯄꯨꯠ ꯍꯥꯏꯔꯣ ꯑꯇꯩ ꯍꯣꯠꯄ ꯉꯝꯅꯗꯕꯉꯩꯗꯣ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯅ ꯐꯔꯅꯤ ꯑꯇꯩ ꯍꯣꯠꯅꯔꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯅ ꯐꯗꯣꯏ ꯃꯥꯜꯂꯦꯀꯣ ꯁꯨꯁꯃꯥ ꯊꯥꯒꯠꯂꯛꯏ ꯍꯥꯏꯐꯦꯠ ꯉꯥꯏꯕꯤꯈꯤꯁꯤꯀꯣ ꯁꯨꯁꯃꯥ ꯊꯥꯒꯠꯂꯛꯏ ꯁꯨꯁꯃꯥ ꯍꯣꯠꯄꯁꯤ ꯌꯦꯡꯈꯤꯁꯤ ꯋꯥꯟꯗꯩꯅ 4 ꯐꯥꯎ ꯑꯁ ꯑꯩ ꯂꯦꯞꯇꯣꯞꯁꯦ ꯉꯁꯤꯗꯤ ꯍꯦꯡ ꯌꯥꯝ ꯆꯠꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯣꯞꯁꯟꯗ ꯌꯥꯎꯗꯦ ꯁꯤꯒꯤꯁꯦ ꯌꯦꯡꯁꯤꯀꯣ ꯑꯗꯨꯗꯤ ꯑꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣꯒꯤꯔꯣ ꯂꯥꯔꯤꯁꯥꯒꯤꯔꯣ ꯂꯥꯔꯤꯁꯥꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯦꯡꯁꯤꯀꯣ ꯁꯦ ꯑꯣꯀꯦ ꯌꯥꯔꯦ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯉꯁꯤ ꯌꯥꯔꯦ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯏꯟꯄꯨꯠꯁꯦ ꯀꯌꯥ ꯄꯤꯕ ꯌꯥꯏꯕ ꯏꯟꯄꯨꯠꯁꯦ 1ꯗꯩꯅ 4 ꯐꯥꯎ ꯁꯤ ꯄꯤꯕ ꯌꯥꯏꯕꯅꯦ ꯑꯗꯣ 1 ꯃꯁꯥꯃꯛꯇꯤ ꯄꯤꯕ ꯌꯥꯗꯦ ꯌꯥꯔꯦꯀꯣ 1 ꯃꯁꯥꯃꯛ ꯄꯤꯕ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯄꯤꯅꯦꯕ ꯀꯔꯤꯒꯤꯅꯣ ꯌꯦꯡꯁꯦꯕꯀꯣ ꯃꯊꯪ ꯄꯤ ꯍꯥꯏꯁꯦ 1 ꯄꯤꯕ ꯌꯥꯔꯤ 2 ꯄꯤꯕ ꯌꯥꯔꯤ 3 ꯄꯤꯕ ꯌꯥꯔꯤ 4 ꯐꯥꯎ ꯄꯤꯕ ꯌꯥꯔꯤ ꯑꯗꯣ ꯅꯪ ꯈꯪꯒꯗꯕ ꯑꯃꯅ 1ꯁꯦ ꯄꯤꯕ ꯌꯥꯗꯦꯀꯣ 1ꯁꯦ ꯑꯩ ꯔꯤꯖꯦꯛ ꯂꯤꯁꯇ ꯂꯩꯔꯤ 4ꯁꯨ ꯄꯤꯕ ꯌꯥꯗꯦ ꯁꯤꯅꯤꯁꯤ ꯅꯪ ꯈꯪꯒꯗꯕ 1ꯒ 4 ꯄꯤꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯍꯥꯞꯀꯦꯕ ꯃꯔꯝꯁꯦ ꯍꯥꯏꯔꯛꯀꯦꯀꯣ ꯑꯩꯅ ꯍꯥꯞꯄꯤꯕ ꯃꯔꯝꯗꯤ ꯅꯪꯅ 1 ꯄꯤꯕ ꯃꯇꯝꯗ 1 ꯄꯤꯁꯜꯂꯣ f of 1ꯗꯤ ꯀꯌꯥ ꯇꯥꯔꯦ f of 1ꯒꯤ ꯚꯦꯂꯨꯗꯤ 1 ꯁ꯭ꯀ꯭ꯋꯦꯔ ꯃꯥꯏꯅꯁ 4 ꯏꯟꯇꯨ 1 ꯄ꯭ꯂꯁ 5
1 square di 1 tare 4 into 1 di minus kya tare ba minus 4 plus 5 sidi kya tare se 1 plus 5 di 6 tare minus 4 sidi kya tare 2 tare 2 yare ko 2 b kan di kana pira thuro kan output ta 2 b tare se 2 hapo se 2 dagrani f of 2 4 into 2 4 into 2 this is 8 dagrani adoi tare si se 8 dagrani 2b bani ko 2p kan da is lan bro 4 2 are oh sorry 2 square hai gadum 2 square se 4 dara ne ba yare ko adoi tare 4 minus 8 ti kya dara minus 4 4 2 are 8 4 2 are 8 I chumbra is 4 cd 9 1 tamali ko 1 tabra 2 half kan the 1 dai ko 1 tare 1 dai ko 3 b kan di 3 b kan di so 3 lani 3 square lani 4 into 3 lani 3 square di kya tarba 9 4 3 r kya tarba 12 yare ko ado cd kya tare 9 plus 5 ti kya tare 9 plus 5 ti 14 tare 14 minus 12 ni 14 minus 12 bi 2 chumi ko sa 14 minus 12 2 14 12 9 2 kaino gyan ta bro Bijayalakshmi gyan ta bro the 4 ha matam da di 4 ha matam da kya ta geng ji ko 4 ha matam da di 4 half matam da di 4 half f of 4 4 ha ta 4 square minus 4 into 4 plus 5 the 4 square is 16 minus 16 plus 5 and city kya ta 5 tare kya ta ba si ba si nai je kanam ta na ti nang tak tu belu ngai je karam kadai de kadai buk tar kanya kan da nang tak tu belu ngai je ko kadai kadai buk tar kanya kan da tu hai ba belu jim di nang yaw roi dam ne tu hai ba belu jim di nang tak pa ya roi dam ne kari gino tu tak pa ya roi ju se kai gino hai ra ai x square minus value je khenar je kai no 1 hapok pa matam da na sai tu kya ta gi ba 1 square minus 4 into 1 plus 5 adu sidhi kya ta ra 1 minus 4 plus 5 adu 6 minus 2 ta ra 6 minus adu ga mo aina mo hapijna mathang da 2 hapok pa ne ba 2 hapok kan da 2 square lai ra 4 into 2 la ni 2 square de 4 da ra 2 square 4 4 2 are 8 da ra 8 adu ita di 4 plus 5 to 9 9 minus 8 1 da 5 by 5 da ko yare ko sile ko adu nang sila udui ji yong ba 2 ai bangang ji yaw swe ya roi ba 2 ai bangang ji nang domain nang range da yaw ba ya roi kari gi no nang sai 1 yaw ba ya gi di nang sai 1 yaw ya gi ha bro ya gi de nang gi domain da ji kana tar ba 1 yaw ba ya de ha ne kai gi no kan sile ja open interval ne 1 yaw ba ya gi de 1 yaw ya gi de ko adu nang sila ka dor ba sila 1 ha pai jai ha po ani adu 1 da gi tarai ba value 2 ha ja si ju yaw ba ya roi de ne horen range da yar kai gi no kan da sai domain da 1 yaw gi da ni na 1 hapsala tarai ba value output da thole ba 2 je yaw ba ya roi de ne yar ko 2 je yaw ba ya roi de ni adagi adum lai ra mathang da 2 je yong ko 2 je yaw ba ya roi na sira hai ra ko adu mathang akhoi gi 3 di value ha ba ya ri na tra sira 1 ha ba ya da ju input da 3 di ha ba ya ri to 3 ha ba ya ri to sira 3 di ha ba ya ri ko 3 ha kwan da di 2 je yaw sha lai ba gyan ta ri ko gyan ta yo ju bo adu na nang 2 je yaw ba ya ina ta hai ne ba na sai ahan ba value gi ha ba ya de na 2 je yaw ba ya de ta ra khim ne ba ado akhoi ha ba ya ba 3 1 da ina 4 gi manung da 3 lai da na 3 ha kwan da di 2 ta ri ba adu na 2 je yaw ba ya ri ba gyan ta ra bo 2 je yaw ba ya ri ba 2 yaw ya re ado adagi mathang 2 ha kwan da di kana ta ba 2 ha kwan da 1 je yaw ba ya re
ꯌꯥꯔꯦꯀꯣ 2ꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯨꯡꯗ ꯏꯟꯄꯨꯠꯇ ꯍꯥꯞꯄ ꯌꯥꯕꯗ ꯌꯥꯎꯔꯤꯕ ꯑꯗꯣ 4ꯗꯤ 4ꯁꯦ ꯍꯥꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ 4ꯁꯦ ꯍꯥꯞꯄ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯥꯞꯆꯤꯜꯂꯛꯏꯅꯤ 4 ꯍꯥꯞꯆꯤꯟꯀꯥꯟꯗ ꯀꯌꯥ ꯇꯥꯔꯦꯕ 5 ꯇꯥꯔꯦꯕ ꯌꯥꯔꯦꯀꯣ ꯑꯗꯣ 5ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯌꯥꯗꯕ 4ꯁꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯇꯥꯔꯛꯈꯤꯕ ꯚꯦꯂꯨꯅꯦꯕ 5ꯁꯦ ꯑꯗꯣ ꯅꯪ ꯇꯥꯔꯛꯇꯣꯏ ꯚꯦꯂꯨꯁꯦ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯀꯥꯟꯗ ꯁꯤꯗꯒꯤ ꯅꯪꯅ ꯀꯟꯀ꯭ꯂꯨꯖꯟꯁꯦ ꯀꯔꯤ ꯐꯪꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯣ ꯈ꯭ꯋꯥꯏ ꯄꯤꯛꯄ ꯚꯦꯂꯨꯗ ꯇꯥꯔꯛꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ 1ꯅꯦꯕ ꯈ꯭ꯋꯥꯏ ꯄꯤꯛꯄ ꯚꯦꯂꯨꯗ ꯑꯥꯎꯠꯄꯨꯠꯇ ꯇꯥꯔꯛꯏꯁꯦ 1ꯅꯦꯕ ꯑꯗ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯚꯦꯂꯨꯗ ꯑꯥꯎꯠꯄꯨꯠꯇ ꯇꯥꯔꯛꯏꯁꯦ ꯀꯅꯥꯅꯦꯕ 5ꯅꯦꯕ ꯑꯗꯣ 5 ꯌꯥꯎꯕꯗꯤ ꯌꯥꯗꯦ 5 ꯐꯥꯎꯗꯤ ꯇꯥꯔꯛꯑꯦ ꯑꯗꯣ 5 ꯌꯥꯎꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯅꯪꯒꯤ ꯑꯣꯞꯁꯟꯁꯦ ꯁꯤ ꯇꯥꯅꯦꯕ Cꯅ ꯍꯥꯏꯁꯦ ꯀꯩꯗꯧꯔꯕ 1ꯗꯒꯤ ꯍꯧꯔꯣ ꯇꯨ ꯏꯟꯇꯔꯚꯦꯜꯅꯤ ꯇꯨ 1ꯗꯒꯤ ꯍꯧꯔꯣ ꯑꯗꯣ 1ꯗꯤ ꯌꯥꯎꯍꯜꯂꯨ ꯁꯤꯅꯦꯕ ꯑꯗꯣ ꯆꯠꯄꯗꯨꯅ 5 ꯄꯨꯛ ꯆꯠꯂꯨ ꯑꯗꯨꯒ 5ꯁꯤ ꯌꯥꯎꯕ ꯌꯥꯗꯦ ꯁꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ 4 ꯍꯥꯞꯄ ꯌꯥꯈꯤꯗꯦꯕ ꯁꯤꯒꯤ 4ꯁꯦ ꯍꯥꯞꯀꯥꯟꯗ 5 ꯇꯥꯔꯛꯈꯤꯕꯅꯦ ꯑꯗꯨꯅ 5ꯇꯤ ꯌꯥꯎꯍꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯁꯤꯕꯣ ꯑꯣꯞꯁꯟ Cꯁꯦ ꯀꯔꯤ ꯑꯟꯁꯔꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯑꯩꯅ ꯈꯤꯇꯪ ꯀꯩꯅꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯅ ꯂꯨꯅ ꯇꯥꯈ꯭ꯔꯕ꯭ꯔꯁꯨ ꯈꯪꯗꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯗꯤ ꯅꯪ ꯚꯦꯂꯨꯗꯣ ꯃꯊꯪ ꯃꯊꯪ ꯍꯥꯞꯄꯒ ꯅꯪꯉꯣꯟꯗ ꯑꯥꯎꯠꯄꯨꯠ ꯃꯌꯥꯝꯗꯣ ꯌꯦꯡꯉꯒ ꯀꯟꯀ꯭ꯂꯨꯖꯟꯗꯣ ꯄꯤꯗꯣꯏꯅꯦꯕ ꯑꯣ 1 ꯌꯥꯎꯕ ꯌꯥꯔꯦ 2ꯁꯨ ꯌꯥꯎꯕ ꯌꯥꯔꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯌꯦꯡꯀꯥꯟꯗ 2 ꯌꯥꯎ ꯌꯥꯗꯦꯅ ꯇꯥꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ 2 ꯌꯥꯎ ꯌꯥꯔꯦꯅ ꯇꯥꯔꯛꯑꯕꯅꯤ ꯑꯗꯨꯒ 5ꯇꯤ ꯌꯥꯎꯕ ꯌꯥꯗꯦ 5 ꯐꯥꯎꯗꯤ ꯆꯠꯀꯗꯕꯅꯤ ꯑꯗꯣ 5 ꯄꯨꯗꯤ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯅ 1 ꯀ꯭ꯂꯣꯖ ꯏꯟꯇꯔꯚꯦꯜ 1 ꯑꯗꯣ 5ꯇꯅ ꯑꯣꯄꯟ ꯏꯟꯇꯔꯚꯦꯜ ꯊꯝꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯂꯥꯔꯤꯁꯥ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯇꯩ ꯀꯩꯅꯣꯗꯤ ꯗꯤꯕꯤꯀꯥꯁꯦ ꯉꯁꯥꯏꯗ ꯍꯪꯗꯦ ꯗꯤꯕꯤꯀꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯄꯣꯛ ꯉꯥꯎꯔꯝꯗꯣꯏ ꯃꯥꯜꯂꯦ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯣ ꯗꯤꯕꯤꯀꯥ ꯄ꯭ꯔꯤꯟꯁꯀ ꯅꯤꯔꯖꯀꯁꯦ ꯈꯔ ꯌꯥꯅꯤꯡꯗ ꯃꯥꯜꯂꯤꯗ ꯄ꯭ꯔꯤꯟꯁꯀ ꯅꯤꯔꯖꯀ ꯑꯝꯇ ꯍꯥꯏꯔꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯁꯦ ꯁꯠ ꯁꯠ ꯍꯣꯠꯄ ꯂꯣꯏꯁꯤꯜꯍꯧꯁꯤ ꯉꯁꯤ ꯑꯁ ꯃꯇꯝ ꯍꯧꯈꯔꯦ ꯑꯩꯅ ꯃꯩꯁꯨ ꯃꯨꯠꯈꯤꯕ ꯅꯤꯔꯖꯁꯦ ꯃꯥꯁꯦ ꯏꯌꯥ ꯌꯥꯅꯤꯡꯗ ꯃꯥꯜꯂꯦꯀꯣ 2019ꯗ ꯍꯪꯕ ꯗ ꯗꯣꯃꯦꯟ ꯉꯁꯥꯏ ꯑꯩꯅ ꯀꯩꯅꯣ ꯔꯦꯟꯖꯅꯤ ꯑꯩꯅ ꯍꯣꯜꯂꯤ ꯃꯌꯥꯝꯗꯣ ꯗꯣꯃꯦꯟ ꯑꯣꯐ ꯗ ꯐꯪꯁꯟ ꯑꯗꯨꯅ ꯗꯣꯃꯦꯟꯅꯤ ꯗꯣꯃꯦꯟꯁꯦ ꯀꯩꯗꯧꯔꯕ ꯗꯣꯃꯦꯟ ꯐꯪꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯔꯨꯠ ꯑꯣꯚꯔ 2 - x ꯁꯤ ꯀꯣꯏꯁꯟꯁꯦ ꯉꯔꯥꯡꯁꯨ ꯍꯣꯠꯈ꯭ꯔꯕꯅꯤꯀꯣ ꯃꯥꯟꯅꯕ ꯑꯃ 2 - x x - 3 ꯌꯥꯔꯦꯀꯣ is ꯁꯤꯗꯤ ꯑꯩ ꯍꯣꯠꯂꯒꯦꯀꯣ ꯈꯤꯇꯪ ꯂꯨꯇꯛ ꯇꯧꯏ ꯑꯗꯣ ꯉꯔꯥꯡꯒꯤꯒꯗꯤ ꯃꯥꯟꯅꯩꯀꯣ ꯑꯗꯣ ꯁꯤ ꯍꯣꯠꯂꯒꯦ ꯃꯥꯅ ꯍꯥꯏꯁꯦ ꯗꯣꯃꯦꯟ ꯄꯨꯊꯣꯛ ꯍꯥꯏꯕꯅꯦꯕ ꯗꯣꯃꯦꯟ ꯑꯣꯐ ꯗ ꯐꯪꯁꯟꯁꯤꯒꯤ ꯐꯪꯁꯟꯁꯤꯒꯤ ꯗꯣꯃꯦꯟ ꯄꯨꯊꯣꯛ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯁꯤꯒꯨꯝꯕ ꯍꯦꯛ ꯗꯣꯃꯦꯟ ꯔꯦꯟꯖ ꯄꯨꯊꯣꯛ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯔꯨꯠ ꯑꯣꯚꯔ ꯂꯩꯔꯝ ꯇꯥꯔꯕ ꯔꯨꯠꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯄꯣꯠꯇꯣ ꯅꯦꯒꯦꯇꯤꯚ ꯇꯥꯕ ꯌꯥꯗꯦꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯔꯨꯠꯀꯤ ꯃꯅꯨꯡꯗ ꯌꯥꯎꯗꯣꯏꯕ ꯑꯉꯥꯡ ꯅꯪꯅ ꯗꯣꯃꯦꯟ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯔꯨꯠꯀꯤ ꯃꯅꯨꯡꯗ ꯌꯥꯎꯗꯣꯏꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯗꯤ 2 - x x - 3ꯁꯦ 0ꯗꯩ ꯆꯥꯎꯕ ꯑꯃꯁꯨꯡ 0ꯒ ꯃꯥꯟꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯦꯕ ꯁꯤꯕꯨꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯠꯂꯛꯏꯁꯦ ꯑꯉꯥꯡ ꯑꯅꯤꯅꯦ ꯀꯔꯝꯕ ꯑꯉꯥꯡ ꯁꯤ ꯑꯍꯥꯟꯕ ꯑꯉꯥꯡꯁꯤꯒ ꯑꯅꯤꯁꯨꯕ ꯑꯉꯥꯡꯁꯤꯒ ꯄꯨꯔꯤꯅꯕꯅꯦ ꯑꯗꯨꯒ ꯇꯥꯔꯛꯇꯣꯏ ꯚꯦꯂꯨꯁꯦ 0ꯗꯩ ꯆꯥꯎꯕ ꯚꯦꯂꯨ ꯄꯣꯖꯤꯇꯤꯚ ꯅꯝꯕꯔ ꯑꯃ ꯇꯥꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯡ ꯑꯅꯤ ꯄꯨꯔꯤꯅꯀꯥꯟꯗ ꯀꯔꯝ ꯀꯥꯟꯗ ꯄꯣꯖꯤꯇꯤꯚ ꯇꯥꯅꯤ ꯃꯁꯤꯡ ꯑꯅꯤ ꯄꯨꯔꯤꯅꯀꯥꯟꯗ ꯀꯔꯝ ꯀꯥꯟꯗ ꯄꯣꯖꯤꯇꯤꯚ ꯇꯥꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯤꯡ ꯑꯅꯤꯗꯣ ꯀꯩꯗꯧꯔꯕ ꯂꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯀꯥꯟꯗ ꯇꯥꯅꯦꯕ ꯁꯤꯁꯨ ꯄ꯭ꯂꯁ ꯑꯣꯏꯔꯣ ꯁꯤꯁꯨ ꯄ꯭ꯂꯁ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯂꯁ ꯏꯟꯇꯨ ꯄ꯭ꯂꯁꯇꯤ ꯄ꯭ꯂꯁ ꯇꯥꯗ꯭ꯔꯣ ꯑꯗꯨꯅ 2 - x ꯀꯅꯦ 2 - x ꯁꯨ 0ꯗꯩ ꯆꯥꯎꯒꯗꯕꯅꯤ ꯌꯥꯔꯦꯀꯣ n ꯗ ꯀꯩꯗꯧꯔꯕ x - 3ꯁꯨ 0ꯗꯩ ꯆꯥꯎꯒꯗꯕꯅꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯅꯤꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯥꯏꯁꯦ ꯀꯩꯅꯣꯅ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯁꯥꯏꯟ ꯃꯥꯟꯅꯔꯀꯥꯟꯗ ꯍꯥꯏꯁꯦ ꯄꯣꯖꯤꯇꯤꯚ ꯈꯛꯇꯪ ꯅꯠꯇꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯁꯨ ꯑꯅꯤꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯇꯥꯔꯁꯨ ꯅꯦꯒꯦꯇꯤꯚ ꯑꯅꯤ ꯄꯨꯔꯤꯅ ꯇꯥꯔꯗꯤ ꯄ꯭ꯂꯁ ꯇꯥꯏꯗꯅ ꯅꯦꯒꯦꯇꯤꯚꯇ ꯍꯣꯜꯂꯛꯑꯁꯨ ꯌꯥꯏꯀꯣ ꯄꯣꯖꯤꯇꯤꯚ ꯉꯥꯛꯇ ꯇꯥꯔꯦ ꯍꯥꯏꯔꯒ ꯍꯣꯜꯂꯛꯄꯁꯨ ꯌꯥꯏ ꯑꯅꯤꯃꯛ ꯅꯦꯒꯦꯇꯤꯚꯅꯤ ꯍꯥꯏꯔꯒ ꯍꯣꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯂꯁꯦ ꯑꯩꯈꯣꯏ ꯍꯦꯟꯅ ꯂꯥꯏꯅꯕ
시부 ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯀꯩꯗꯧꯔꯕ ꯁꯤ ꯃꯥꯏꯅꯁ ꯑꯦꯛꯁꯁꯦ ꯁꯨꯝ ꯊꯥꯡꯈ꯭ꯔꯣ 2 less than equals to minus x ꯁꯨꯝ ꯊꯥꯡꯒꯗꯦ ꯑꯁꯣꯝꯗ x ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯂꯧꯏꯀꯣ and ꯑꯗꯒꯤ ꯁꯤꯒꯤꯅ ꯀꯩꯗꯧꯔꯕ 3 ꯁꯦ ꯁꯨꯝ ꯊꯥꯡꯈ꯭ꯔꯣ x is greater than equals to 3 minus 3 ꯁꯨꯝ ꯊꯥꯡꯈ꯭ꯔꯒ ꯁꯤꯅ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯁꯤꯅ ꯍꯥꯏꯁꯦ ꯅꯪꯒꯤ x ꯒꯤ ꯚꯦꯂꯨꯁꯦ 2 ꯗꯒꯤ ꯀꯩꯗꯧꯔꯕ ꯑꯩꯅ ꯍꯣꯜꯂꯤꯁꯦ ꯂꯥꯜꯂꯦ ꯑꯩꯅ ꯍꯣꯜꯂꯤꯁꯦ ꯂꯥꯜꯂꯦꯀꯣ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯐꯣꯔ ꯗꯤꯁ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚꯇ ꯍꯣꯜꯂꯛꯀꯗꯕꯅꯤ ꯈꯨꯗꯝꯁꯦ ꯑꯣꯟꯅꯔꯦ ꯁꯤ ꯅꯦꯒꯦꯇꯤꯚꯇ ꯍꯣꯜꯂꯛꯁꯤꯀꯣ ꯄꯣꯖꯤꯇꯤꯚꯇ ꯍꯣꯜꯂꯁꯨ ꯌꯥꯏ ꯑꯗꯣ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯗꯣ ꯑꯩꯅ ꯁꯣꯏꯈꯔꯦ ꯍꯧꯖꯤꯛ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯕ ꯈꯣꯠꯇꯣ ꯍꯣꯜꯂꯁꯤ ꯅꯦꯒꯦꯇꯤꯚꯇ ꯍꯣꯜꯂꯁꯤ ꯑꯅꯤꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯥꯏꯗꯤ ꯁꯤ ꯃꯁꯤꯡ ꯑꯅꯤ ꯄꯨꯔꯤꯅꯀꯥꯟꯗ ꯇꯥꯔꯛꯇꯣꯏ ꯐꯣꯜꯁꯦ ꯄꯣꯖꯤꯇꯤꯚ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯅꯤꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯁꯦ ꯑꯗꯨꯅ ꯍꯥꯏꯕ ꯊꯗꯤ 2 minus x is less than equals to 0 ꯍꯥꯏꯕ ꯌꯥꯏꯕ ꯌꯥꯔꯦꯀꯣ and ꯑꯗꯨꯒ x minus 3 ꯁꯨ is less than equals to 0 ꯍꯥꯏꯕ ꯌꯥꯏꯕ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯀꯥꯟꯗꯀꯣ ꯃꯄꯨꯝꯁꯤꯃ ꯄꯨꯔꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯝ greater than equals to 0 ꯄ꯭ꯂꯁ ꯉꯥꯛꯇ ꯍꯣꯠꯄꯩꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯄ꯭ꯂꯁ ꯉꯥꯛꯇ ꯍꯣꯠꯄꯩꯗꯣ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯗꯣ ꯈꯤꯇꯪ ꯉꯥꯎꯔꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯁꯤꯅ ꯍꯥꯏꯁꯦ ꯅꯪ minus x ꯁꯨꯝ ꯊꯥꯡꯈꯤꯕ ꯃꯇꯝꯗ x ꯑꯣꯏꯅ ꯊꯝꯈ꯭ꯔꯣ ꯁꯣꯝꯗ ꯌꯥꯔꯦꯀꯣ and ꯍꯧꯖꯤꯛ ꯇꯧꯈꯤꯕꯗꯨꯅꯤ x ꯁꯤ less than equals to ꯍꯥꯏꯔꯒ minus 3 ꯁꯨꯝ ꯆꯠꯈ꯭ꯔꯅꯦꯕ 3 ꯌꯥꯔꯦꯀꯣ ꯁꯤꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪꯒꯤ 2ꯁꯦ ꯅꯪꯒꯤ x ꯁꯦ 2ꯗꯩ ꯆꯥꯎꯈꯠꯂꯛꯑꯣꯕ 2ꯗꯩ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯨꯅ ꯀꯥꯏꯕꯨ ꯆꯥꯎꯈꯠꯂꯛꯑꯣꯕ 3 ꯕꯨꯛ ꯆꯠꯂꯣ ꯍꯥꯏꯕꯅꯦꯕ ꯅꯪ ꯁꯤꯗ ꯌꯦꯡꯀꯥꯟꯗ 0 1 2 3 4 5 ꯔꯤꯌꯦꯜ ꯅꯝꯕꯔꯅꯤꯀꯣ ꯑꯗꯣ ꯅꯪꯒꯤ ꯁꯤ ꯍꯥꯏꯁꯦ x ꯒꯤ ꯚꯦꯂꯨꯁꯦ ꯁꯤꯅ ꯍꯥꯏꯁꯦ 2ꯗꯒꯤ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ 2ꯒ ꯃꯥꯟꯅꯕ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯅꯪ ꯁꯤꯗꯒꯤ ꯍꯧꯔꯅꯦꯕ x ꯒꯤ ꯚꯦꯂꯨꯁꯦ 2ꯗꯒꯤ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ 2ꯗꯒꯤ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯆꯠꯂꯛꯑꯅꯦꯕ ꯑꯗꯣ ꯀꯥꯏꯕꯨꯛ ꯆꯠꯂꯣꯕ 3 ꯌꯧꯕꯨꯛ ꯆꯠꯂꯣꯕ 3ꯗꯩ ꯄꯤꯛꯊꯕ ꯁꯤꯅ ꯍꯥꯏꯁꯦ x is less than equals to 3 3ꯗꯩ ꯄꯤꯛꯊꯕ ꯑꯃꯁꯨꯡ 3ꯒ ꯃꯥꯟꯅꯕ ꯍꯥꯏꯕ ꯁꯤꯕꯨꯛ ꯆꯠꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯅꯪ ꯀꯅꯥ ꯑꯣꯏꯔꯅꯤ 2 ꯃꯁꯥꯃꯛꯁꯨ ꯌꯥꯎꯏ 3 ꯃꯁꯥꯃꯛꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯑꯣꯄꯟ ꯁꯨꯃꯥꯏꯅ ꯊꯝꯃꯛꯀꯗ꯭ꯔꯣ 2 3 ꯁꯨꯃꯥꯏꯅ ꯊꯝꯃꯛꯀꯗ꯭ꯔꯣ ꯊꯝꯃꯣꯏꯀꯣ ꯁꯤꯅ ꯍꯥꯏꯁꯦ 2ꯗꯒꯤ 3 ꯕꯨꯛ ꯆꯠꯂꯦ ꯍꯥꯏꯅꯤ ꯑꯗꯣ 2ꯒ 3ꯒꯗꯤ ꯌꯥꯎꯗꯦ ꯍꯥꯏꯕꯅꯤ ꯑꯣꯄꯟꯅꯁꯦ ꯑꯗꯣ ꯅꯪ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯊꯝ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯅ equal to ꯍꯥꯏꯕ ꯁꯤꯝꯕꯣꯜ ꯑꯃ ꯌꯥꯎꯔꯝꯃꯦꯕ ꯁꯤꯗ 2 equal toꯅ ꯁꯤꯗꯁꯨ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯌꯥꯔꯦꯀꯣ ꯍꯥꯏꯕꯗꯤ 2 ꯃꯁꯥꯃꯛꯁꯨ ꯌꯥꯎꯒꯗꯕꯅꯤ 3 ꯃꯁꯥꯃꯛꯁꯨ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯅ C is the correct option ꯌꯥꯔꯦꯀꯣ ꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯄ꯭ꯂꯁ ꯉꯥꯛꯇ ꯑꯣꯏꯔꯒ ꯍꯣꯠꯄꯁꯨ ꯌꯥꯏ ꯄ꯭ꯂꯁ ꯉꯥꯛꯇ ꯑꯣꯏꯔꯒ ꯍꯣꯠꯄꯗꯅ ꯅꯪ ꯊꯥꯡꯉꯛꯄꯗꯣ ꯑꯁꯣꯝꯗ ꯊꯥꯡ ꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯁꯤꯁꯦ ꯅꯣꯏꯗ ꯍꯦꯟꯅ ꯂꯥꯏꯅꯕꯅꯤ ꯁꯨꯃꯥꯏꯅ ꯇꯥꯛꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯣꯏ inequality ꯀ꯭ꯂꯥꯁ 11ꯗ ꯌꯥꯎꯅꯦꯕ inequality ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯇꯣ less than equals to ꯌꯥꯎꯔꯛꯄꯁꯦ ꯑꯁꯤ ꯌꯥꯎꯔꯛꯄꯩꯁꯦ ꯅꯣꯏ ꯇꯝꯗ꯭ꯔꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯁꯤ ꯍꯣꯠꯈ꯭ꯔꯤꯁꯦ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯃ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯂꯧꯔꯣ ꯀꯣꯏꯁꯟ ꯑꯃ ꯄꯤꯒꯦ ꯁꯤꯁꯦ ꯍꯣꯠꯂꯣ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯈꯤꯇꯪꯗꯤ ꯊꯦꯡꯈ꯭ꯔꯦ ꯉꯁꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯉꯁꯤꯁꯦ ꯁꯦ ꯌꯦꯡꯁꯤꯀꯣ ꯉꯔꯥꯡꯁꯨ ꯈꯔ ꯍꯣꯠꯈ꯭ꯔꯕ ꯀꯣꯏꯁꯟꯅꯤ ꯁꯤ ꯀꯣꯏꯁꯟꯁꯦ 4 ꯁꯤ NDA ꯀꯩꯅꯣꯗ ꯍꯪꯕ NDA 2018ꯗ ꯍꯪꯕ ꯀꯣꯏꯁꯟꯅꯤꯀꯣ NDA 1 4 f to be a function what is the domain 한다고지 domain 부두하니까 of ꯅꯪꯒꯤ function f ꯁꯦ ꯀꯅꯥ ꯄꯤꯔꯝꯃꯕ 1 by 하라가 root over ꯁꯤ ꯄꯤꯔꯝꯃꯦ a다 minus infinity ꯗꯩꯅ 0 ꯐꯥꯎ b다 0 ꯗꯩꯅ infinity ꯐꯥꯎ cꯗ minus infinity ꯗꯒꯤ infinity ꯐꯥꯎ d다 minus infinity ꯗꯒꯤ 0 신도 홀로우는 yeng지 신도 홀로 비달락스미 그노 상기타 신도 홀로 yeng지 나온도 펑션도 비라메 도메인부터 해봐 기상 투는 원어로
ꯉꯁꯤꯁꯦ ꯀꯣꯏꯁꯟ ꯑꯍꯨꯝꯗꯩ ꯍꯦꯟꯅ ꯃꯔꯤꯗꯩ ꯍꯦꯟꯅ ꯍꯣꯠꯇꯕ꯭ꯔꯥ ꯑꯍꯨꯝꯗꯩ ꯍꯦꯟꯅ ꯍꯣꯠꯇꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯀꯣ ꯃꯔꯤꯗꯩ ꯍꯦꯟꯅ ꯍꯣꯠꯇ꯭ꯔꯦ ꯑꯁ ꯍꯥꯏꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ ꯂꯩꯔꯕꯅꯤꯅ ꯑꯁꯤ ꯍꯣꯠꯂꯒ ꯌꯦꯡꯉꯁꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯅꯔꯣ ꯂꯣꯏꯍꯗ꯭ꯔꯤꯕꯣ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯟꯈ꯭ꯔꯦ ꯑꯁ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯦ ꯉꯁꯤꯗꯤ ꯍꯦꯡ ꯐꯖ ꯆꯠꯂꯦ ꯑꯩ ꯐꯣꯟꯗ ꯑꯗꯨꯝ ꯌꯦꯡꯖꯔꯒꯦ ꯂꯩꯃꯔꯦꯝꯕꯤ ꯂꯥꯜꯂꯦ ꯂꯩꯃꯔꯦꯝꯕꯤ ꯅꯪ ꯍꯣꯂꯤ ꯀꯩꯅꯣꯁꯤ ꯂꯥꯜꯂꯦ ꯋꯦꯁꯤ ꯂꯥꯜꯂꯦ ꯑꯁꯤ ꯅꯠꯇꯕ ꯃꯑꯣꯡꯗ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯁꯤꯝꯗꯤ ꯂꯥꯜꯂꯦ ꯁ꯭ꯀ꯭ꯋꯦꯔ ꯌꯥꯎꯔꯛꯏꯁꯦ ꯅꯪ ꯂꯥꯜꯂꯦ ꯅꯪ ꯁ꯭ꯀ꯭ꯋꯦꯔ ꯌꯥꯎꯔꯛꯏꯁꯦ ꯂꯥꯜꯂꯦꯀꯣ ꯁ꯭ꯀ꯭ꯋꯦꯔ ꯌꯥꯎꯔꯛꯏꯁꯦ ꯂꯥꯜꯂꯦ ꯅꯪ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯑꯇꯣꯞꯄ ꯑꯇꯩꯉꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯅꯔꯣ ꯊꯥꯒꯠꯅꯔꯣ ꯅꯣꯏ ꯑꯍꯣꯠꯄꯉꯩꯗꯣ ꯂꯥꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯒꯠꯅꯔꯣ
ꯅꯪ ꯗꯤ ꯇꯥꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯃꯔꯝꯗꯣ ꯍꯤꯌꯥꯂꯦꯟ ꯁꯣꯌꯥꯕꯤꯟ ꯂꯥ ꯃꯥꯅ ꯁꯤ ꯇꯥꯅꯤ ꯍꯥꯏꯔꯣ ꯂꯥꯜꯂꯦ ꯍꯤꯌꯥꯂꯦꯟ ꯁꯣꯌꯥꯕꯤꯟ ꯂꯥꯜꯂꯦ ꯂꯥꯜꯂꯦꯀꯣ ꯑꯣ ꯏ ꯇꯥꯅꯤ ꯍꯥꯏꯕ ꯏ ꯌꯦꯡꯉꯁꯤ ꯂꯟꯆꯦꯟꯕꯩꯁꯨ ꯊꯥꯒꯠꯂꯣ ꯂꯟꯆꯦꯟꯕꯩꯁꯨ संगीता थागलो प्रिंस नीरेश नंजु होला थागलो नंग दी दाने आजे नंग उत्रदी कमाई थागलक्तनो प्रिंस की थागले प्रिंस लाले नंग ज्ञान ताद्री अइना रूट की मतांग दो नंग ज्ञान ताद्री कनोदी नीरस्ती दे संगीता लारिसा लोई थागलो लोई येंगौरगे अदुगा अइसे फन ताक्तनि नोई कदाई सोइरिनो दो कनो थागले नीरस नीरस लाले नीरस नंग आइडिया यौद्री खंब यौद्री को हजि कनो येंगजे सुषमा थागलो लेमरेम कनो थागलो लारिसा थागलो विद्यासागर थागले विद्यासागर लाले विद्यासागर नंगी होल जी यादे लई थागलो यारे सी यारे विद्यासागर की जो ऑप्शन दी सुमेबा यारे को नंगी ऑप्शन ए जे सुमेबा अ खोति लालेबा अजे थागलो लारिसा थागलो अदगी कनो थागलो लोई थागलो सुषमा थागलो इंगाइदुनी को सुषमा थागले
ꯁꯨꯁꯃꯥ ꯂꯥꯜꯂꯦ ꯅꯪ ꯍꯣꯠꯂꯛꯇꯦ ꯅꯪ ꯍꯣꯠꯄ ꯌꯧꯗꯦ ꯁꯨꯁꯃꯥ ꯂꯥꯜꯂꯦ ꯑꯩ ꯉꯥꯏꯖꯦ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯋꯥꯠꯂꯤꯀꯣ ꯂꯥꯔꯤꯁꯥꯒꯤ ꯋꯥꯠꯂꯤ ꯂꯥꯔꯤꯁꯥ ꯊꯥꯒꯠꯂꯣ ꯊꯥꯒꯠꯂꯣ ꯉꯥꯏꯔꯤꯀꯣ ꯑꯩ ꯉꯥꯏꯔꯤꯀꯣ ꯅꯤꯔꯦꯁ ꯇꯥꯗ꯭ꯔꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯣꯏ ꯍꯣꯠꯂꯛꯑꯗꯨꯅꯤ ꯑꯩ ꯃꯣꯏ ꯑꯃꯅꯤ ꯉꯥꯏꯔꯤ ꯁꯪꯒꯤꯇꯥꯒꯤꯁꯨ ꯊꯥꯒꯠꯂꯛꯇ꯭ꯔꯤꯕ ꯀꯩꯅꯣꯒꯤꯁꯨ ꯊꯥꯒꯠꯂꯛꯇ꯭ꯔꯤ ꯂꯥꯔꯤꯁꯥꯒꯤꯁꯨ ꯊꯥꯒꯠꯂꯛꯇ꯭ꯔꯤ ꯌꯥꯔꯦ ꯑꯍꯣꯠꯄꯉꯩ ꯊꯥꯒꯠꯂꯣ ꯌꯥꯔꯦ ꯁꯪꯒꯤꯇꯥꯒ ꯂꯥꯔꯤꯁꯥꯒ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯑꯍꯣꯠꯄꯉꯩ ꯊꯥꯒꯠꯂꯣ ꯊꯦꯡꯉꯦꯕ ꯆꯦꯇꯟꯒꯤ ꯍꯣꯠꯂꯛꯈ꯭ꯔꯦ ꯂꯥꯔꯤꯁꯥ ꯊꯥꯒꯠꯂꯛꯈ꯭ꯔꯦ ꯂꯥꯔꯤꯁꯥꯒꯤꯁꯦ ꯆꯨꯝꯅꯗꯤ ꯍꯣꯠꯂꯛꯑꯦꯕꯣ ꯑꯗꯨꯒ ꯍꯧꯔꯛꯄꯗ ꯆꯨꯝꯃꯝꯃꯦ ꯑꯗꯨꯒ ꯃꯌꯥꯏ ꯊꯤꯒꯥꯡ ꯇꯠꯈ꯭ꯔꯦ ꯁꯪꯒꯤꯇꯥꯒꯤꯗꯤ ꯁꯪꯒꯤꯇꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯪꯒꯤꯇꯥ ꯊꯥꯒꯠꯂꯦ ꯅꯣꯏ ꯔꯤꯖꯅꯤꯡ ꯄꯤꯕꯁꯦ ꯌꯧꯗꯦꯀꯣ ꯁꯪꯒꯤꯇꯥ ꯑꯣꯞꯁꯟꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯩ ꯍꯥꯏꯔꯒꯦ ꯌꯦꯡꯉꯣ ꯉꯁꯤ ꯑꯁꯦꯡꯕ ꯆꯨꯝꯈ꯭ꯔꯤꯁꯦ ꯀꯩꯅꯣ ꯆꯨꯝꯈ꯭ꯔꯦ ꯍꯤꯌꯥꯂꯦꯟ ꯆꯨꯝꯈ꯭ꯔꯦ ꯂꯟꯆꯦꯟꯕꯗꯤ ꯊꯥꯒꯠꯂꯛꯇ꯭ꯔꯦꯀꯣ ꯑꯗꯣ ꯍꯤꯌꯥꯂꯦꯟꯅ ꯇꯧꯔꯤꯗꯣ ꯆꯨꯝꯃꯦ ꯌꯦꯡꯁꯤꯁꯦ ꯍꯣꯠꯂꯒꯦꯁꯦ ꯂꯣꯏ ꯌꯦꯡꯅꯔꯣꯀꯣ ꯍꯣꯠꯂꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏ ꯏꯆꯝ ꯆꯝꯃꯤ ꯅꯪ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛꯇꯪ ꯈꯪꯈ꯭ꯔ ꯂꯣꯏꯔꯦ ꯅꯪꯒꯤ ꯐꯪꯁꯟꯁꯦ ꯀꯔꯤꯅꯣ ꯁꯤ ꯏꯆꯝ ꯆꯝꯃꯤꯀꯣ ꯌꯥꯝ ꯆꯝꯕ ꯀꯣꯏꯁꯟꯅꯤꯀꯣ ꯁꯦ ꯅꯪ ꯌꯥꯝ ꯂꯨꯅ ꯈꯜꯂꯝꯒꯅꯤ f of x equals to 1 by ꯂꯥꯔꯤꯁꯥꯒꯤ ꯆꯨꯝꯅ ꯍꯣꯠꯂꯛꯑꯝꯃꯦ ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯂꯩꯔꯤ ꯑꯥꯏꯗꯤꯌꯥꯁꯤ ꯀꯩꯅꯣ ꯔꯨꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯔꯨꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯣ ꯀꯔꯝꯕ ꯑꯉꯥꯡ ꯁꯤ ꯑꯉꯥꯡꯁꯦ ꯔꯨꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯦ ꯁꯤ ꯑꯉꯥꯡꯁꯦ ꯁꯤ ꯑꯉꯥꯡꯁꯦ ꯖꯤꯔꯣꯗꯤ ꯄꯤꯛꯄ ꯌꯥꯗꯦ ꯔꯨꯠꯀꯤ ꯃꯈꯥꯗꯕꯨ ꯂꯩꯇꯥꯔꯕ ꯖꯤꯔꯣꯗꯤ ꯄꯤꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯅꯪ ꯀꯩ ꯍꯥꯏꯗꯨꯕ ꯀꯩ ꯍꯥꯏꯗꯨꯕ ꯅꯪꯒꯤ ꯁꯤꯒꯤ ꯔꯨꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯣꯗꯨꯂꯁ x ꯃꯥꯏꯅꯁ xꯁꯦ ꯖꯤꯔꯣꯗꯩ ꯆꯥꯎꯒꯗꯕꯅꯦꯕ ꯑꯗꯣ ꯁꯤ ꯖꯤꯔꯣꯗꯩ ꯆꯥꯎꯒꯗꯕꯅꯦ ꯖꯤꯔꯣꯗꯩ ꯆꯥꯎꯋꯦꯅ ꯏꯀ꯭ꯋꯦꯜ ꯇꯨ ꯊꯝꯕꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯖꯤꯔꯣ ꯇꯥꯍꯟꯕꯗꯤ ꯌꯥꯗꯦꯌꯦ ꯁꯤꯒꯤ ꯃꯈꯥꯁꯦ ꯖꯤꯔꯣꯒ ꯃꯥꯟꯅꯍꯟꯕꯗꯤ ꯌꯥꯗꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯣꯠꯂꯤ ꯃꯌꯥꯝꯗꯨꯗꯤ ꯖꯤꯔꯣꯒ ꯃꯥꯟꯅꯕ ꯌꯥꯏꯅ ꯍꯣꯠꯄꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯔꯨꯠ ꯑꯣꯚꯔ ꯁꯦ x ꯃꯥꯏꯅꯁ 3 ꯁꯨꯃꯥꯏꯅꯒ ꯂꯩꯕꯅꯦꯕ ꯁꯤꯗꯗꯤ ꯖꯤꯔꯣ ꯇꯥꯍꯟꯕ ꯌꯥꯏꯕꯁꯦ ꯁꯤ x ꯃꯥꯏꯅꯁ 3ꯁꯦ ꯖꯤꯔꯣꯗꯩ ꯆꯥꯎꯕ ꯑꯃꯁꯨꯡ ꯖꯤꯔꯣꯒ ꯃꯥꯟꯅꯕꯅ ꯍꯥꯏꯕ ꯌꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯊꯛꯇ ꯂꯩꯕ ꯑꯉꯥꯡꯅꯦꯕ ꯑꯗꯨꯝ ꯁꯤ ꯃꯅꯨꯡꯁꯤꯅ ꯖꯤꯔꯣ ꯑꯣꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯖꯤꯔꯣ ꯑꯣꯏꯖꯒꯅꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯌꯥꯔꯦꯀꯣ ꯁꯤꯔꯗꯤ ꯑꯗꯨ ꯌꯥꯔꯛꯇꯦꯕ 1 ꯕꯥꯏ ꯍꯥꯏꯔ ꯃꯈꯥꯗ ꯂꯩꯔꯦꯕ ꯁꯦ
यारेको अदुना सिजे कदरबा मनुंगी आंगांग जे 0 दे चाव बोय गदमने दु 0 का मानबदि यादेबा कगिनो मान हेंग 0 जे मानबो वयगिबदा अखोयगे अंक गी हौज पाउद खंगद्रिबा करी हाबा जी मखा दे 0 लई कांदा करी तानी जे हौज खंगदे हाबदो अदु थोलक्तुने अदुना नंग कदौने बसा सिजिम दि कखत खरने बना तो असि कखत खरने सिबु ज्ञान तारिबो सिबु ज्ञान तारिको अदो फर्स्ट याम लाइ से फर्स्ट नंग करी हापा या क्या कांदा x की वैल्यू द खंबरा से यिंग जको ऑप्शन ए यिंग जको नंग फर्स्ट 0 हापा या ब्रा सिने x की वैल्यू द 0 हापा या ब्रा यिंग जे इनपुट आउटपुट x की वैल्यू द 0 हापा या ब्रा यिंग जे x की वैल्यू द नंग 0 हाप तारबा नंग फंक्शन जे क्या तार कने 1/0 तारनी तो मॉडुलस ऑफ 0 दि क्या तारे से मॉडुलस ऑफ 0 minus 0 मॉडुलस ऑफ 0 दि 0 0 minus 0 1/0 मखा 0 लेगरे यादब पोट अमा तासले अदुने x की वैल्यू से 0 लोबा सुया यादेबना डोमेन बुथवाइबनी व्हाट इज द डोमेन यारेको डोमेन बुथवाइबनी डोमेन हाइता x की वैल्यू लोबा याबा ngai हाबनी अदु नंगने x की वैल्यू से हेक 0 लोबा मतमदको अखोइदा अंकदा हौजिबाव खंगद्रिबा पोट अमा तारेबा 1/0 न मखा 0 लई यादे तारेबा अदुने x दा 0 लोबा यारिबा याद्रे डोमेन जे 0 होइबा यादे सिम खंगदमने अदु इताडी नंग ऑप्शन अनि कक्थत यारे ऑप्शन डी म कक्थत यारे डी दा 0 याविजदी टू सिरा क्लोज इंटरवल 0 याविजदी टू डी दा 0 यावे अखोइदि 0 याव यागिदमनी सी म कक्थत यारे सी जु कक्थत यारे सी जे कइनो माइनस इन्फिनिटी दैना इन्फिनिटी बो हाइबने माइनस इन्फिनिटी दै इन्फिनिटी बो हाइजदी 0 मयाइ दे यावरमने माइनस इन्फिनिटी हाइजे आ नेगेटिव नंबर पॉजिटिव नंबर लोय से माइनस इन्फिनिटी इन्फिनिटी जे कई नंबर कवी रियल नंबर कवी को हाइदि मसिंग खुदे म यावरमने माइनस इन्फिनिटी दै इन्फिनिटी बो हाइजे 0 दै 1 दै 2 दै लोय यावरमने पॉजिटिव नंबर नेगेटिव नंबर अदो रियल नंबर ने पुलमने असिदा 0 यावरमने अखोइदि 0 यावहनबा यागिदे अखोइ डोमेन ददि 0 याव कांदा अनडिफाइंड ओइबा सिंगांगि तारखिमने अदु इतारी ऑप्शन सी गे दी कई नो कान 0 यावबै यारे को अदो a गा b गा दी 0 यावब्रा a गा b गा दी 0 यावदे तो ओपन सेट ओइरमि जे ओपन इंटरवल ओइरमि जे तो a गा b गा जे 0 यावदे 0 मसाम यावदे अदो येंगा जे a गा b गा जे नंग मुन्ने येंगने a गा b गा जे कना कनानो b हारि बांगांग जे पॉजिटिव नंबर ngैने b हारि बांगांग जे येंगने से 0 दे यावरागा 1 2 3 4 सुम सुम चके दोने इन्फिनिटी बुसले हाबने 0 दे इन्फिनिटी अदो इद पॉजिटिव नंबर गातने सीजन का दरबा माइनस इन्फिनिटी देने 0 बु गायबने माइनस इन्फिनिटी सोम द लेरा अदुगा सिरा -5 -6 -7 माइनस सॉरी आई एम वेरी सॉरी -4 -3 -2 -1 0 1 2 3 सुम चके दुनी ना सा 1 2 3 सुम चके दुनी ना अदुदा मान हाइजे ए जे कई नो का माइनस इन्फिनिटी 0 बु हाबने माइनस इन्फिनिटी 0 बु ति नेगेटिव नंबर गातने बा अदुना ए दा यावरिङैसिना नेगेटिभ नम्बर गातनी ऑप्शन डी अमा खतम चुमदुनी को ए दा यावरिसिना नेगेटिभ नम्बर गाता बी दा यावरिसिना पॉजिटिभ नम्बर गातनी करम चुमदुनो सिने अदु इतारि नंग पॉजिटिभ नम्बर अमदा हाप यंगो x दा नंग से x दा 5 हापोने x दा 5 हापसे को x दा 5 हाप तारि क्या तार कनी 1 by modulus 5 यारे को -5 सिति क्या तारे 1 by root over modulus 5 की वैल्यू दी क्या तारे modulus हाइज दी पॉजिटिव नंबर की modulus लौ तारि मसामक ताने अब 5 -5 अदे 1 by क्या तार बा 5 - 5 0 root over 0 0 अखोइना पाम द पोरम तारे नंग हाप किसी करिनो पॉजिटिव नंबर अमा हाप खिबनी अदु नंग पाम द पोर अमा तासलाबने मखा 0 लेबा अमा ज्ञान दाब्रोइन हाजिबो अखोइ पॉजिटिव नंबर एनी पॉजिटिव नंबर लो 1 लोगेरा 2 लोगेरा 3 लोगेरा मखा दम 0 ताक्तुनी कइनो हागांदा नंग 5 7 लौ तारि modulus 7 - 7 मखा 7 - 7 0 ज्ञान दारबो पॉजिटिव नंबर लौबा यादे अदु ऑप्शन बी जे पॉजिटिव नंबर गातनी बी जे बी जिम कानी अदु इतार ए सुमतामी ए ददी नेगेटिव नंबर गातनी ए द नेगेटिव नंबर दे नंग लौ यानी कइनो नेगेटिव नंबर लौ यादु इदि कइनो हागे को नेगेटिव नंबर लौ यादु इसे नंग -10 अंत लौर यंगने x दा -10 लौबा याब्रे यंग जे नेगेटिव नंबर लौ याब्रे यंग जे अदु इतार दे 1 by root over modulus -10
minus x ꯏ ꯃꯍꯨꯠꯇ 10 ꯍꯥꯞꯄꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯅ minus 10 ꯍꯥꯞꯄꯣ ꯃꯁꯥꯒꯤ minus ꯂꯩꯖꯕꯩꯅꯤꯀꯣ ꯑꯩꯅ minus ꯊꯝꯃꯤꯁꯦ ꯇꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯗꯧꯔꯕ ꯑꯗꯨꯒ minus 10 ꯃꯁꯥꯒꯤ ꯍꯥꯞꯄꯒꯤ ꯑꯩꯈꯣꯏ ꯍꯥꯞꯆꯜꯂꯤꯁꯦ minus 10 ꯑꯗꯨꯅ minus 10 ꯍꯥꯞꯄꯛꯄꯅꯤ ꯁꯤꯗꯤ ꯀꯌꯥ ꯇꯥꯔꯦ 1 by ꯁꯤ ꯀꯌꯥ ꯇꯥꯔꯕ modulus of minus 10 ꯗꯤ ꯀꯌꯥ ꯇꯥꯔꯕ modulus of minus 10 ꯗꯤ 10 ꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ modulus ꯁꯤ ꯀꯩꯗꯧꯔꯕ ꯅꯦꯒꯦꯇꯤቭ ꯂꯧꯊꯣꯛꯑꯦ ꯍꯥꯏꯕꯗꯣ 10 ꯇꯥꯔꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ minus ꯗꯤ ꯁꯤ minus ꯗꯤ ꯁꯤꯅꯤ ꯁꯤ ꯀꯌꯥ ꯇꯥꯔꯁꯦ plus ꯇꯥꯔꯅꯤ plus 10 ꯑꯗꯩ 1 by root over 20 ꯇꯥꯔꯦ ꯁꯤꯗꯤ ꯌꯥꯏꯌꯦ ꯑꯩꯈꯣꯏꯅ ꯌꯥꯕ ꯄꯣꯠ ꯑꯃꯅꯦ ꯁꯤꯃꯗꯤ ꯌꯥꯔꯕ ꯑꯗꯨꯅ ꯅꯪ ꯂꯧꯗꯣꯏꯁꯦ ꯅꯦꯒꯦꯇꯤꯚ ꯅꯝꯕꯔ ꯉꯥꯛꯇ ꯂꯧꯗꯣꯏ ꯂꯩꯔꯝꯃꯦꯕ ꯄꯣꯖꯤꯇꯤꯚ ꯅꯝꯕꯔ ꯑꯝꯇ ꯂꯧꯕ ꯌꯥꯗꯦ ꯖꯦꯔꯣꯁ ꯂꯧꯕ ꯌꯥꯗꯦ ꯑꯗꯨꯅ A is the correct option ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯇꯥꯗꯦ ꯑꯟꯇ ꯍꯥꯏꯔꯝꯃꯣ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯇꯥꯏ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯇꯥꯗꯕꯉꯩꯗꯤ ꯑꯃꯨꯛꯀ ꯇꯥꯍꯧꯒꯦ ꯇꯥꯗꯦ ꯍꯥꯏꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯂꯩꯍꯧꯔꯣ ꯌꯥꯔꯦ ꯇꯥꯕꯉꯩꯗꯤ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯇꯥꯏ ꯍꯥꯏꯔꯝꯃꯣ ꯑꯗꯣ ꯇꯥꯏꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯃꯆꯥ ꯑꯃꯃꯝꯇꯪ ꯑꯗꯨꯒ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯅꯣꯏ ꯁꯨꯇꯤ ꯑꯣꯏꯔꯦ ꯇꯥꯗꯕꯉꯩꯗꯨꯗꯤ ꯇꯥꯗꯦ ꯍꯥꯏꯔꯣ ꯑꯩ ꯍꯧꯖꯤꯛ ꯇꯥꯛꯀꯦꯕ ꯇꯥꯗꯦ ꯍꯥꯏꯕ ꯌꯥꯎꯔꯤꯀꯣ ꯑꯃꯨꯛꯀ ꯇꯥꯛꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯕꯉꯩꯗꯤ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯣꯀꯦ ꯍꯤꯌꯥꯏꯂꯦꯟ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ ꯉꯁꯤ ꯄ꯭ꯔꯤꯟꯁ ꯂꯥꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯆꯨꯝꯃꯦꯅ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦꯀꯣ ꯍꯤꯌꯥꯏꯂꯦꯟ ꯑꯇꯩꯗꯤ ꯂꯣꯏ ꯇꯥꯔꯕꯣ ꯀꯩꯅꯣꯗꯤ ꯀꯔꯤ ꯗꯦꯕꯤꯀꯥꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯃꯥꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯌꯥꯎꯕꯅꯤ ꯃꯥꯗꯤ ꯀꯔꯤꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯁꯤ ꯑꯃꯨꯛꯇꯪꯒ ꯇꯥꯛꯀꯦꯀꯣ ꯑꯩ ꯑꯃꯨꯛꯇꯪꯒ ꯇꯥꯛꯀꯦꯕ ꯀꯩꯁꯨ ꯂꯨꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯅꯣꯏ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤꯅ ꯑꯗꯒꯤ ꯂꯥꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪ ꯁꯦꯠꯇꯣ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯤꯅꯦꯕ ꯅꯪ ꯁꯦꯠ ꯈꯪꯍꯧꯗꯕꯩꯅꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪ ꯁꯦꯠ ꯈꯪꯍꯧꯔꯗꯤ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯦꯕ ꯅꯪ ꯁꯦꯠ ꯈꯪꯍꯧꯗ꯭ꯔꯦꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯃꯨꯛꯇꯪꯒ ꯇꯥꯛꯀꯦ ꯂꯩꯍꯧꯀꯣ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯉꯩꯗꯤ ꯆꯠꯈ꯭ꯔꯁꯨ ꯌꯥꯔꯦ ꯅꯪ ꯊꯕꯛ ꯂꯩꯇꯥꯔꯗꯤ ꯑꯗꯣ ꯑꯗꯨꯝ ꯌꯥꯎꯒꯦ ꯑꯗꯨꯝ ꯌꯥꯎꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯌꯥꯔꯕꯣ ꯍꯧꯔꯁꯤꯔꯣ ꯍꯧꯔꯁꯤꯔꯣ ꯃꯌꯥꯝ ꯁꯤ ꯀꯣꯏꯁꯟꯁꯤ ꯈꯛꯇꯪꯅꯤꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯗꯨꯅꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅ ꯃꯔꯣꯟ ꯑꯃ ꯍꯦꯡ ꯆꯠꯄꯅꯦ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯦ ꯉꯁꯤꯗꯤ ꯍꯦꯡ ꯌꯥꯝ ꯆꯠꯂꯤꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯤꯔꯦꯁꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔ ꯃꯥꯜꯂꯦꯀꯣ ꯌꯥꯔꯁꯤ ꯍꯧꯔꯁꯤ ꯐꯪꯁꯟꯁꯦ ꯍꯥꯟꯅ ꯌꯦꯡꯒꯗꯕꯅꯦꯕ ꯌꯥꯔꯦꯀꯣ ꯐꯪꯁꯟꯁꯦ ꯀꯅꯥꯅꯦꯕ f of x equals to 1 by root over modulus x minus x 네ꯕ ꯂꯥꯔꯤꯁꯥ ꯅꯪ ꯆꯠꯂꯕꯣ ꯌꯥꯔꯦꯀꯣ ꯁꯤꯁꯤꯅꯦꯕ ꯁꯤ ꯐꯪꯁꯟꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯗꯣꯃꯦꯟ ꯄꯨꯊꯣꯛ ꯍꯥꯏꯕꯅꯦ ꯃꯥꯅ ꯍꯪꯉꯤꯁꯦ ꯗꯣꯃꯦꯟ ꯍꯥꯏꯇꯥꯔꯗꯤ ꯀꯩ ꯍꯥꯏꯕ ꯏꯟꯄꯨꯠꯅꯦ ꯍꯥꯏꯕꯗꯣ x ꯀꯤ ꯚꯦꯂꯨꯗ ꯀꯅꯥ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯦꯕ ꯗꯣꯃꯦꯟ ꯍꯥꯏꯁꯦ x ꯀꯤ ꯚꯦꯂꯨꯁꯦ ꯀꯅꯥ ꯂꯧꯕ ꯌꯥꯏꯗꯨꯅꯦꯕ ꯗꯣꯃꯦꯟ ꯍꯥꯏꯁꯦ ꯌꯥꯔꯦꯀꯣ x ꯀꯤ ꯚꯦꯂꯨꯗ ꯀꯅꯥ ꯂꯧꯕ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯗꯣꯃꯦꯟ ꯍꯥꯏꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ x ꯀꯤ ꯚꯦꯂꯨꯗ ꯀꯅꯥ ꯂꯧꯕ ꯌꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯦꯠꯁꯇ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯪꯀꯗꯗꯤ ꯃꯈꯥꯗ ꯖꯤꯔꯣ ꯂꯩꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯌꯥꯔꯦꯀꯣ ꯃꯈꯥꯗ ꯖꯤꯔꯣ ꯂꯩꯕ ꯑꯗꯒꯤ ꯔꯨꯠꯀꯤ ꯃꯅꯨꯡꯗ ꯅꯦꯒꯦꯇꯤꯚ ꯂꯩꯕ ꯌꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯈꯥꯗ ꯖꯤꯔꯣ ꯂꯩꯕ ꯔꯨꯠꯀꯤ ꯃꯅꯨꯡꯗ ꯅꯦꯒꯦꯇꯤꯚ ꯂꯩꯕ ꯑꯝꯇ ꯌꯥꯗꯦ
ꯑꯗꯨ ꯅꯪꯅ x ꯒꯤ ꯚꯦꯂꯨꯁꯦ ꯑꯍꯥꯟꯕꯗ 0 ꯅ ꯊꯝꯖꯦꯕ x ꯒꯤ ꯚꯦꯂꯨꯁꯦ 0 ꯅ ꯂꯧꯁꯟꯖꯦꯕ x equals to 0 ꯍꯥꯏꯗꯤ ꯆꯦꯛ ꯇꯧꯔꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯆꯦꯛꯀꯤꯡꯅꯤꯀꯣ ꯑꯩꯁꯦ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯃꯥꯔꯛ ꯊꯝꯃꯤꯁꯦ ꯆꯦꯛꯀꯤꯡ ꯇꯧꯔꯛꯏꯅꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ x ꯒꯤ ꯚꯦꯂꯨꯁꯦ 0 ꯍꯥꯞꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯦꯡꯊꯣꯛꯁꯦꯕ ꯅꯪꯅ x ꯒꯤ ꯚꯦꯂꯨꯁꯦ 0 ꯍꯥꯞꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯦꯡꯀꯥꯟꯗꯀꯣ ꯅꯪ ꯐꯪꯁꯟꯁꯦ ꯀꯌꯥ ꯇꯥꯔꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗ x ꯅ 0 ꯑꯣꯏꯕ ꯃꯇꯝꯗ 1 by root over modulus 0 minus 0 ನ ꯇꯥꯔꯛꯑꯅꯦ ꯌꯥꯔꯦꯀꯣ ꯑꯗꯨ ꯀꯩꯗꯧꯔꯕꯁꯦ 1 by modulus 0 ꯗ ꯀꯌꯥ ꯇꯥꯔꯕ 0 minus 0 0 ꯃꯁꯥꯒꯤ minus 0 ꯑꯃ ꯂꯩꯖꯔꯦ modulus 0 ꯗꯤ 0 ꯇꯥꯔꯦ ꯑꯗꯨꯒ 1 by 0 minus 0 ꯗꯤ 0 ꯇꯥꯔꯦ ꯑꯗꯨ root over 0 ꯃꯈꯥꯗ 0 ꯇꯥꯁꯜꯂꯛꯑꯦꯕ ꯃꯈꯥꯗ 0 ꯇꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ ꯃꯦꯁꯇ ꯌꯥꯗꯦ ꯑꯗꯨ ꯅꯪꯅ x ꯗ 0 ꯍꯥꯞꯄ ꯃꯇꯝꯗ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯇꯥꯔꯛꯑꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ x ꯒꯤ ꯚꯦꯂꯨꯁꯦ 0 ꯑꯣꯏꯕꯁꯤꯃ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ x ꯒꯤ ꯚꯦꯂꯨꯁꯤꯃ 0 ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ x ꯒꯤ ꯚꯦꯂꯨ 0 ꯍꯥꯞꯄ ꯃꯇꯝꯗ ꯀꯩꯅꯣ ꯑꯃ ꯇꯥꯁꯜꯂꯦꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯃꯦꯁꯇ ꯌꯥꯗꯕ ꯄꯣꯠ ꯇꯥꯁꯜꯂꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯎꯗꯣꯏꯁꯦ ꯀꯩꯗꯧꯔꯕ ꯑꯣꯞꯁꯟ ꯅꯝꯕꯔ C ꯒ D ꯒꯁꯦ ꯌꯦꯡꯉꯣꯕ C ꯒ D ꯒꯁꯦ 0 ꯌꯥꯎꯋꯦꯕ ꯂꯥꯔꯤꯁꯥ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ D ꯁꯦ ꯍꯥꯟꯅ ꯌꯦꯡꯉꯣ D 2 ꯀ꯭ꯂꯣꯖ ꯏꯟꯇꯔꯚꯦꯜꯅ ꯁꯤ ꯊꯝꯃꯝꯃꯤ ꯇꯨ ꯁꯤ ꯁꯨꯃꯥꯏꯅ ꯊꯝꯃꯝ ꯇꯥꯔꯗꯤ 0 ꯃꯁꯥꯃꯨꯛ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯊꯝꯃꯝ ꯇꯥꯔꯗꯤ ꯑꯣꯄꯟ ꯏꯟꯇꯔꯚꯦꯜꯅꯦ ꯑꯁꯤ ꯌꯥꯎꯗꯦ ꯃꯥꯏꯅꯁ ꯏꯟꯐꯤꯅꯤꯇꯤꯁꯦ ꯌꯥꯎꯗꯦ ꯍꯥꯏꯅꯦꯕ ꯑꯗꯣ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯊꯝꯃꯝꯁꯤꯅꯗꯤ ꯇꯥꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ 0 ꯌꯥꯎꯋꯦ ꯍꯥꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯤ x ꯒꯤ ꯚꯦꯂꯨꯁꯦ 0 ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕ ꯗꯣꯃꯦꯟ ꯍꯪꯕꯅꯦꯕ x ꯒꯤ ꯚꯦꯂꯨ 0 ꯌꯥꯎꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ d ꯁꯤꯃ ꯅꯪ ꯀꯛꯊꯠꯀꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ d ꯗ 0 ꯌꯥꯎꯋꯦ ꯁꯤꯒꯤ ꯑꯣꯞꯁꯟꯁꯤꯗ 0 ꯌꯥꯎꯕ ꯑꯣꯞꯁꯟ ꯑꯃꯅꯦ ꯑꯩꯈꯣꯏ 0 ꯗ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪ cꯁꯨ ꯀꯛꯊꯠꯀꯅꯦꯕ cꯁꯦ ꯂꯥꯜꯂꯦꯅ ꯀꯛꯀꯅꯦꯕ ꯀꯩꯒꯤꯅꯣ ꯅꯪꯅ cꯁꯦ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ c ꯍꯥꯏꯕ ꯑꯉꯥꯡꯁꯤꯗꯁꯨ 0 ꯌꯥꯎꯋꯦ c ꯍꯥꯏꯕ ꯑꯉꯥꯡꯁꯤ ꯅꯪ ꯌꯦꯡꯉꯣꯕ c ꯍꯥꯏꯅ ꯑꯩꯁꯦ ꯃꯥꯏꯅꯁ ꯏꯟꯐꯤꯅꯤꯇꯤꯗꯩꯅ ꯄ꯭ꯂꯁ ꯏꯟꯐꯤꯅꯤꯇꯤꯕꯨ ꯆꯠꯂꯨ ꯍꯥꯏꯅꯦꯕꯗꯣ ꯃꯥꯏ ꯏꯟꯇꯔꯚꯦꯜꯁꯦ ꯃꯥꯏꯅꯁ ꯏꯟꯐꯤꯅꯤꯇꯤꯗꯩꯅ ꯄ꯭ꯂꯁ ꯏꯟꯐꯤꯅꯤꯇꯤꯕꯨ ꯑꯗꯨ ꯃꯥꯏꯅꯁ ꯏꯟꯐꯤꯅꯤꯇꯤꯗꯩꯅ ꯄ꯭ꯂꯁ ꯏꯟꯐꯤꯅꯤꯇꯤꯕꯨ ꯍꯥꯏꯁꯦ ꯈ꯭ꯋꯥꯏ ꯃꯌꯥꯏꯗ 0 ꯌꯥꯎꯔꯝꯕꯗꯨꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯏꯅꯁꯇꯒꯤ ꯁꯨꯝ ꯀꯥꯈꯠꯂꯒ ꯃꯥꯏꯅꯁ 10 ꯃꯥꯏꯅꯁ 9 ꯃꯥꯏꯅꯁ 8 ꯃꯥꯏꯅꯁ 7 ꯃꯥꯏꯅꯁ 6 ꯃꯥꯏꯅꯁ 4 ꯃꯥꯏꯅꯁ 3 ꯃꯥꯏꯅꯁ 3 ꯃꯥꯏꯅꯁ 2 ꯃꯥꯏꯅस 1 ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ 0 ꯃꯌꯥꯏꯗ ꯁꯣꯏ ꯂꯩꯔꯝꯕꯗꯨꯅꯦꯕ ꯑꯗꯨꯅ c ꯍꯥꯏꯕ ꯑꯉꯥꯡꯁꯤꯁꯨ 0 ꯌꯥꯎꯋꯦꯕ ꯑꯗꯣ x ꯇꯗꯤ 0 ꯌꯥꯎꯕ ꯌꯥꯈꯤꯗꯦꯕ ꯅꯪ ꯗꯣꯃꯦꯟꯗ 0 ꯂꯧꯁꯟꯕ ꯌꯥꯗꯦꯕ ꯑꯗꯨꯅ c ꯁꯤꯃꯁꯨ ꯅꯪ ꯀꯛꯊꯠꯅꯦꯕ ꯑꯗꯨ ꯂꯥꯔꯤꯁꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣ ꯂꯥꯔꯤꯁꯥ ꯑꯗꯒꯤ ꯅꯤꯔꯖ ꯄ꯭ꯔꯤꯟꯁ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣ ꯃꯔꯨꯑꯣꯏꯅ ꯂꯥꯔꯤꯁꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯣ ꯑꯣꯞꯁꯟ ꯅꯝꯕꯔ C ꯒ D ꯒ ꯑꯩꯈꯣꯏꯅ ꯀꯛꯊꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯃꯔꯨꯑꯣꯏꯅ C ꯒ D ꯒ ꯑꯍꯥꯟꯕꯗ ꯀꯛꯊꯠꯂꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯂꯥꯔꯤꯁꯥ ꯀꯩꯅꯣꯗꯤ ꯅꯤꯔꯦꯁꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯦ ꯇꯥꯔꯦꯀꯣ ꯁꯤꯕꯨꯛ ꯇꯥꯔꯦꯅ ꯑꯗꯩ ꯃꯊꯪꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯇꯣꯏꯅꯦꯕ ꯁꯤꯒꯤ ꯐꯪꯁꯟꯁꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁꯤꯒꯤ ꯐꯪꯁꯟꯁꯤꯗ ꯅꯪ ꯄꯣꯖꯤꯇꯤভ ꯅꯝꯕꯔ ꯑꯝꯇ ꯂꯧꯕ ꯌꯥꯔꯣꯏꯕ ꯀꯔꯤꯒꯤꯅꯣ ꯄꯣꯖꯤꯇꯤভ ꯅꯝꯕꯔ ꯂꯧꯗꯣꯏꯁꯦ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯉꯥꯡꯁꯦ ꯌꯦꯡꯁꯦꯕ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯉꯥꯡꯁꯦ ꯔꯨꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤ ꯑꯉꯥꯡꯁꯦ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯗꯨꯂꯁ x ꯃꯥꯏꯅꯁ x ꯍꯥꯏꯕ ꯑꯉꯥꯡꯁꯤꯅꯦ ꯃꯣꯗꯨꯂꯁ x ꯃꯥꯏꯅꯁ x ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯅꯪꯅꯀꯣ x ꯒꯤ ꯚꯦꯂꯨꯁꯦ ꯑꯦꯅꯤ ꯄꯣꯖꯤꯇꯤভ ꯅꯝꯕꯔ ꯂꯧꯕ ꯄ꯭ꯂꯁ ꯄꯣꯖꯤꯇꯤভ ꯅꯝꯕꯔ ꯂꯧꯀꯥꯟꯗ 5 ꯂꯧꯔꯦ ꯈꯜꯂꯁꯦꯕ x ꯒꯤ ꯃꯍꯨꯠꯇ 5 ꯂꯧ ꯇꯥꯔꯗꯤ ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥ ꯇꯥꯅꯤ ꯃꯣꯗꯨꯂꯁ 5 ꯃꯥꯏꯅꯁ 5 ꯁꯤꯗꯤ ꯀꯌꯥ ꯇꯥꯔꯦ ꯃꯣꯗꯨꯂꯁ 5 ꯒꯤ ꯄꯣꯖꯤꯇꯤभ ꯅꯝꯕꯔꯒꯤ ꯃꯣꯗꯨꯂꯁꯇꯤ ꯃꯁꯥ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯕꯗꯣ 5 ꯃꯥꯏꯅꯁ 5 0 ꯑꯗꯨꯝ ꯇꯥꯔꯛꯇꯣꯔꯦꯕ ꯌꯥꯔꯦꯀꯣ ꯁꯤꯒꯤ ꯃꯣꯗꯨꯂꯁ x ꯃꯥꯏꯅꯁ x ꯑꯗꯨꯝ 0 ꯇꯥꯔꯛꯇꯣꯔꯦꯕ ꯅꯪꯅ ꯑꯦꯅꯤ ꯄꯣꯖꯤꯇꯤভ ꯅꯝꯕꯔ ꯂꯧꯀꯥꯟꯗ ꯁꯤ 5 ꯈꯛꯇꯪ ꯅꯠꯇꯦ 100 ꯂꯧꯔꯁꯨ ꯇꯥꯅꯤꯌꯦ 1 ꯂꯧꯔꯁꯨ ꯇꯥꯅꯤ ꯄꯣꯖꯤꯇꯤভ ꯅꯝꯕꯔ ꯑꯦꯅꯤ ꯄꯣꯖꯤꯇꯤভ ꯅꯝꯕꯔ ꯂꯧꯕ ꯇꯥꯅꯦꯕ ꯁꯤ x ꯒꯤ ꯃꯍꯨꯠꯇ ꯅꯪ 100 ꯂꯧꯁꯤꯅꯦ ꯑꯗꯩ ꯃꯣꯗꯨꯂꯁ 100 ꯃꯥꯏꯅꯁ 100 ꯌꯥꯔꯦꯀꯣ ꯑꯗꯨꯏꯗ ꯃꯣꯗꯨꯂꯁ 100 ꯒꯤ ꯚꯦꯂꯨꯗꯤ 100 ꯃꯥꯏꯅꯁ 100 0 ꯇꯥꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ f of x ꯒꯤ ꯚꯦꯂꯨꯁꯦ ꯅꯪꯅ x ꯒꯤ ꯃꯍꯨꯠꯇ ꯑꯦꯅꯤ ꯄꯣꯖꯤꯇꯤভ ꯅꯝꯕꯔ ꯂꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯉꯥꯡꯁꯦ ꯃꯣꯗꯨꯂꯁ x ꯃꯥꯏꯅꯁ x ꯁꯦ 0 ꯇꯥꯗꯣꯔꯕꯅꯤ ꯁꯤ 0 ꯇꯥꯕ ꯍꯥꯏꯁꯦ ꯃꯣꯗꯨꯂꯁ 0 ꯁꯣꯔꯤ ꯔꯨꯠ ꯑꯣꯚꯔ 0 ꯃꯈꯥꯗ 0 ꯁꯣꯏ ꯇꯥꯔꯛꯑꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯅꯪꯅ x ꯁꯦ ꯑꯦꯅꯤ ꯄꯣꯖꯤꯇꯤভ ꯅꯝꯕꯔ
positive number any positive number lobo matamda nangi f of x ya 1 by root over 0 ta to map to kayino ga modulus x minus x is 0 ta dure habdo adu da root over 0 id 1 by 0 akoina mes ta khwai pam da pod makha 0 le je dum ta re ba aduna x ki mohta ko positive number am ta lobo ya de bana ado option number le mo option number ke no ga a ga b ga ni the b the yawring is a positive number ngata ni to mana is 0 the infinity bu sal wa bane ba 0 1 2 3 4 5 6 7 infinity bu sal wa bane adu ga dor ba sa 0 to infinity is positive number ngata ni adu ga b na is na negative number ngata ni ba kai minus infinity the 0 bu sal wa bane minus infinity ai da sel minus infinity gi mathang mathang sum hengkalak paduna 0 bu lai wa bane 0 sibo adu idadi minus infinity na 0 bu is negative number ngata ni yaw du je kay ino 0 gi mathang de 1 2 3 4 sum sakhe june ba gan dar ba aduna option number a is na negative number ngata ni option number b is na positive number ngata ni akoi hojik ta da ina sirai gare x im hota positive number am ta loba ya de kay ino ai kan da makha da dum 1 gi makha da 0 da ba denominator da 0 da ba dum tarak tu re ba asi de khoi ya de gan dar ko aduna nangi option number b is nang kak kane ba kay ino ai kan da akoi positive number loba ya ge option number b is the positive number ngata ne aduna option number a is a correct answer ne option number a yaw du ja negative number ngata ni negative number di ha pa ya ba nang heta try to ya negative number ha pa ya ja nang kamai try to ya ge kan da se -2 heta ha pune x mo ta -2 heta ha pune -2 ha ta di f of -2 se kya ta ni 1 by root over modulus -2 -2 se kya ta hai 1 by root over modulus -2 di kya ta hai modulus -2 di 2 ta ni hai oh sorry I can om ka rom me ko minus of -2 har ka dum ni minus of -2 er ko aduna minus the plus 2 ta hai see the 1 by root over kya ta hai 4 root over 4 ki value di kya ta hai ba 2 the 1 by 2 ta hai aduna see -2 khatang apin ate any negative number nang habo loi ta ne ba value ma dum define oi ba yare ko ayaba anka da huji bawu da yanari ba value dar khane ba adu nang na 0 amasung negative sorry positive number half kan de ko akoina anka da yana da ba poram tar khane kari makha da lei ba je huji bawu da kanam da na puthongam jai je makha da 0 lei ba gi fall ja 1 by 0 gumba 7 by 0 gumba 10 by 0 makha da 0 lei ba je kanam da na huji bawu da puthongam jba me da kari da ge je adu khang da mina akoina undefined hai ba undefined di huji bawu da define taw dri ba ma je define taw ya da pone makha da 0 lei ba je undefined hai ba adu sidi ya da pone adu ya da po se da sale ba adu tar di 0 am su negative number ni kak ne ba adu ne option number d gai do kai no kan 0 ya option bai c gai je kai no 0 ya option bai b gai je kai no kan positive number nga to bai negative number aduna negative number je aya ba je katang khalla ne ba si bu gyan ta ba ta da bra nearest ka lari sha kan ta ro duga ta yeng kanu hojik live kanu viewer number of viewers 14 lai ko atai yeng ibangai ju gyan ta bran ta ro aina ta ju nearest ta re asem bai ta ro lari sha kay no na niras na je kadai si question ji sakluk ta nga phumba mina phot ka daba angka ni ai ka sulu dilu dam ni ko na idea do lai dum ne ba do ne ba me se ka no to re oh ta bu da ri phare no na gyan ta ba je harau ji nungai ji ne si are ko nga si gi se lo sha ji pung ni pan ta gi do re khang da ba adi dum hang ko group da koi discussion da ne ado group da kana partner do I shema ga okay see you in the next video